ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯍꯤꯡꯗ ꯃꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯍꯤꯡꯗ ꯃꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯗꯝ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯗ ꯐꯔꯞ ꯆꯪꯂꯛꯂꯤ꯫ ꯄꯤꯌꯥꯏꯅꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯄꯤꯛꯂꯤꯕꯤ ꯇꯅꯨꯕꯨ ꯄꯝꯂꯤ꯫ ꯄꯤꯌꯥꯏꯅꯨꯅ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ꯫ ꯅꯣꯡꯗꯝꯅ "ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯀꯨꯌꯦꯡ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗꯕ꯭ꯔꯣ? ꯑꯁ ꯈꯪꯗꯦꯗ, ꯌꯨꯝꯁꯦ ꯔꯥꯁꯤ ꯑꯃ ꯏꯌꯥꯎ ꯌꯥꯎꯖꯗꯦ꯫ ꯍꯦꯔꯥ, ꯌꯨꯝꯕꯨ ꯔꯥꯁꯤ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯣ? ꯂꯩꯕ ꯌꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯕꯗ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯃꯉꯥꯏꯔꯦ꯫ ꯈꯔ ꯂꯩꯔꯒ ꯑꯃ ꯁꯥꯔꯗꯧꯕꯅꯤ꯫ ꯁꯤꯒꯤ ꯌꯨꯝꯁꯤꯗꯗꯤ ꯂꯩꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦꯗ." ꯄꯤꯌꯥꯏꯅꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯃꯈꯥ ꯀꯥꯆꯤꯜ ꯀꯣꯌꯥ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯆꯪꯗꯨꯅ ꯌꯦꯡꯂꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤ ꯀꯥ ꯌꯥꯝꯗꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯌꯨꯝꯖꯥꯎ ꯂꯩꯔꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯇꯥꯏ ꯋꯥꯏꯗꯅ ꯀꯥ ꯑꯅꯤ ꯂꯩ꯫ ꯑꯃꯅ ꯑꯋꯥꯡ ꯊꯪꯕ, ꯑꯃꯅ ꯃꯈꯥ ꯊꯪꯕꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯖꯥꯎ ꯑꯗꯨꯗꯒꯤ ꯍꯦꯛ ꯃꯅꯤꯡ ꯊꯪꯕꯗ ꯆꯠꯊꯈ꯭ꯔꯒꯅ ꯆꯥꯛꯁꯪ ꯃꯆꯥ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯆꯥꯛꯁꯪ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯃꯟꯊꯔꯕ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯠꯊ ꯄꯨꯝꯊꯔꯕ ꯑꯃꯒꯨꯝ ꯂꯩꯔꯝꯂꯤ꯫ ꯃꯊꯛꯀꯤ ꯁꯔꯨꯛꯁꯤꯡ ꯑꯗꯣ ꯍꯣꯗ꯭ꯔꯣꯡ ꯍꯣꯔꯤ꯫ ꯑꯗꯨꯒ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯀꯣꯏꯁꯤꯜꯂꯤꯕ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨꯗ ꯅꯣꯡꯅ ꯐꯨꯖꯤꯟꯕꯒꯤ ꯐꯛꯂꯥꯡꯁꯤꯡ ꯑꯗꯣ ꯀꯤꯟꯊꯕꯗꯒꯤ ꯃꯐꯨꯠꯁꯨ ꯍꯣꯔꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯛꯂꯥꯡ ꯑꯗꯨꯕꯨ ꯐꯥꯔꯤꯕ ꯑꯗꯨꯒ ꯐꯛꯂꯥꯡ ꯑꯗꯨꯕు ꯉꯥꯛꯂꯤꯕ ꯎꯈꯣꯡꯁꯤꯡ ꯑꯗꯨꯁꯨ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯉꯥꯊꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯣꯡꯗꯝ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯆꯥꯛꯁꯪ ꯑꯁꯤꯗꯤ ꯇꯨꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦꯗꯅ꯫ ꯑꯀꯟꯕ ꯅꯣꯡꯅꯨꯡꯁꯤꯠ ꯈꯤꯇꯪ ꯀꯟꯕ ꯑꯃ ꯁꯤꯠꯂꯛꯂꯕꯗꯤ ꯇꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯦꯗꯅ ꯁꯤꯗꯤ꯫ ꯃꯁꯤ ꯍꯌꯦꯡꯂ ꯀꯔꯤꯅꯣꯃ ꯁꯦꯝꯖꯤꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯄꯤꯌꯥꯏꯅꯨ ꯌꯦꯡꯈꯤꯕꯗ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯅꯣꯡꯗꯝ ꯈꯪꯏ ꯄꯤꯌꯥꯏꯅꯨ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯏꯍꯩ ꯍꯩꯅꯔꯔꯣꯏ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯗꯤ ꯇꯧꯅꯤ? ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯅꯣꯡꯗꯝ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯋꯥꯡ ꯆꯥꯎꯏ ꯑꯃꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯗ ꯂꯩꯒꯗꯕ ꯌꯨꯝꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝ ꯃꯍꯥꯛꯅ ꯇꯧꯕ ꯀꯔꯕꯥꯔ ꯑꯃꯗ ꯂꯩꯈꯥ ꯇꯥꯅ ꯄꯨꯊꯈꯤꯕꯗꯒꯤ ꯃꯍꯥꯛ ꯌꯨꯝ ꯑꯗꯨ ꯌꯣꯟꯊꯣꯛꯂꯝꯂꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯔ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯣꯡꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ꯫ ꯑꯗꯨꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯑꯃ ꯁꯥꯅꯅꯕꯁꯨ ꯃꯍꯥꯛꯅ ꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯅꯣꯡꯗꯝꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯩꯅꯗꯤ ꯀꯔꯕꯥꯔ ꯑꯗꯨ ꯇꯧꯒꯨꯝꯁꯤꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯌꯥꯕꯤꯈꯤꯗꯕ ꯅꯠꯇ꯭ꯔꯥ" ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯩꯔꯤꯕꯅꯤ꯫ ꯅꯣꯡꯗꯝ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯂꯥꯏꯕꯛꯇ ꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯤꯌꯥꯏꯅꯨꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯄꯤꯌꯥꯏꯅꯨ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗꯝ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯕ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈ꯭ꯔꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯆꯥꯎꯅꯁꯨ ꯐꯥꯠꯈ꯭ꯔꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯑꯅꯤꯅꯤ꯫ ꯑꯃꯅ ꯃꯈꯥ ꯊꯪꯕ, ꯑꯃꯅ ꯑꯋꯥꯡ ꯊꯪꯕ꯫ ꯄꯤꯛꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯗꯕꯨ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯊꯣꯡ ꯑꯅꯤ ꯐꯥꯠꯂꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯣꯡꯗꯝ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨꯅ ꯈꯪꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯅꯣꯡꯗꯝꯗ "ꯀꯔꯤꯒꯤꯅꯣ ꯌꯨꯝꯅ ꯃꯔꯣꯜ ꯑꯃ ꯄꯤꯛꯏꯕ, ꯑꯗꯨꯒ ꯊꯣꯡꯅ ꯑꯁꯨꯛ ꯆꯥꯎꯅ ꯐꯥꯠꯂꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯍꯦꯔꯥ, ꯃꯐꯝ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯗꯤ ꯆꯤꯡꯌꯥ ꯇꯝꯌꯥ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯃꯣꯏꯒꯤ ꯄꯣꯠ ꯆꯩ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯐꯥꯠꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯔ ꯐꯨꯟꯖꯤꯜꯂꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ?" ꯄꯤꯌꯥꯏꯅꯨ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯝꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯏꯄꯦꯟ ꯄꯦꯟꯖꯔꯝꯗꯦ꯫ ꯄꯤꯌꯥꯏꯅꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯅꯣꯡꯗꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯇꯅꯨ
ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡꯗ ꯄꯣꯊꯥꯅꯔꯤ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯅꯣꯡꯗꯝ ꯌꯨꯝ ꯑꯗꯨꯗ ꯑꯁꯨꯝ ꯂꯩꯕꯁꯤ ꯀꯌꯥ ꯍꯩꯅꯗꯦ, ꯑꯗꯨꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯝ ꯑꯁꯤꯒꯤ ꯂꯝꯕꯤ ꯇꯨꯕꯤꯠ ꯈꯔ ꯌꯦꯡꯊꯣꯛꯀꯦ, ꯀꯔꯤꯒꯨꯝꯕꯗ ꯃꯤ ꯊꯦꯡꯅꯔꯕꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯎꯈꯤꯗꯕ ꯌꯨꯝ ꯑꯃ ꯎꯔꯤ꯫ ꯌꯨꯝ ꯑꯗꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜ ꯑꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕ ꯌꯨꯝꯅꯤ꯫ ꯅꯣꯡꯗꯝ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯇꯅꯨ, ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯋꯥꯡꯂꯕ ꯐꯨꯠ 10 ꯍꯦꯟꯅ ꯋꯥꯡꯕ ꯁꯝꯕꯜ ꯑꯃ ꯈꯥꯔꯤ꯫ ꯁꯝꯕꯜ ꯑꯁꯦ ꯆꯦꯛꯅ ꯀꯔꯤꯅ ꯈꯥꯕ ꯅꯠꯇꯦ, ꯆꯨꯝꯅꯒꯤ ꯆꯥꯎꯔꯕ ꯎꯁꯤꯡꯅ ꯌꯨꯝꯕꯤ ꯑꯣꯏꯗꯨꯅ ꯈꯥꯕꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯗ ꯈꯥꯔꯤꯕ ꯑꯁꯤꯁꯨ ꯋꯥ ꯃꯄꯨꯝꯁꯤꯡꯅ ꯄꯌꯥ 4-5 ꯂꯣꯟꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯈꯥꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯅꯣꯡꯗꯝ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨꯅ ꯈꯪꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯁꯝꯕꯜ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯁꯤꯗꯁꯨ ꯌꯥꯝꯂꯕ ꯎꯔꯤ ꯋꯥꯔꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃꯅꯁꯨ ꯌꯦꯁꯜꯂꯤ, ꯑꯗꯨꯅ ꯁꯝꯕꯜ ꯑꯗꯣ ꯄꯨꯡꯐꯨꯟ ꯐꯨꯟꯖꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯇꯨꯡ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯍꯧꯖꯤꯛ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯌꯦꯁꯜꯂꯤꯕ ꯑꯗꯨꯗꯒꯤ ꯌꯦꯡꯊꯣꯛꯈꯤꯕꯗ ꯑꯁꯣꯝ ꯋꯥꯡꯃꯗ ꯌꯨꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯅꯣꯡꯗꯝꯅ ꯎꯕꯗꯒꯤ ꯅꯣꯡꯗꯝꯅ ꯁꯝꯕꯜ ꯑꯁꯤ ꯈꯥꯖꯤꯟꯈꯤꯕꯗꯒꯤ ꯌꯨꯝ ꯑꯁꯤ ꯐꯥꯎꯅꯕ ꯌꯥꯗ꯭ꯔꯤꯅꯤ꯫ ꯃꯁꯤꯒꯤ ꯌꯨꯝꯁꯤꯒ ꯑꯁꯣꯝꯒꯤ ꯌꯨꯝꯗꯨꯒ ꯈꯟꯅ ꯆꯩꯅꯕꯒ ꯊꯣꯡꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒ ꯈꯟꯅ ꯆꯩꯅꯕꯒꯤ ꯋꯥꯐꯝ ꯇꯣꯛꯊꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯡꯗꯝ ꯁꯝꯕꯜ ꯑꯗꯨ ꯃꯍꯥꯛꯅ ꯈꯔ ꯍꯣꯒꯥꯏꯔꯒ ꯂꯤꯁꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯌꯨꯝ ꯑꯗꯣ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯥꯟꯕ ꯑꯣꯏꯗꯦ꯫ ꯁꯨꯃꯥꯡ ꯑꯗꯨ ꯅꯥꯄꯤ ꯂꯀꯠ ꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗꯨ ꯌꯥꯝꯅ ꯇꯣꯏꯅ ꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯎꯅꯥ ꯈꯔꯁꯨ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯌꯨꯝ ꯑꯗꯣ ꯈꯔ ꯃꯟꯊꯖꯔꯕꯁꯨ ꯃꯤ ꯂꯩꯅꯔꯤ ꯍꯥꯏꯕꯗꯤ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯆꯣꯠꯂꯤ ꯃꯥꯜꯂꯤ ꯇꯧꯕ ꯐꯤ ꯑꯃ ꯌꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯧꯖꯤꯛꯇ ꯏꯔꯨꯖꯔꯝꯂꯒ ꯍꯣꯡꯗꯣꯛꯂꯒ ꯊꯅꯝꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯅꯣꯡꯗꯝ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯍꯥꯟꯕ ꯍꯪꯕꯗ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ 2-3 ꯍꯪꯕ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯎꯔꯦꯜ ꯆꯩꯁꯨ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯦꯜꯅ ꯅꯣꯡꯗꯝ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ, ꯏꯕꯨꯡꯉꯣꯗꯤ ꯀꯅꯥ ꯍꯪꯕꯅꯣ? ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ ꯑꯩꯁꯦ꯫ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯑꯩ ꯍꯪꯉꯛꯄꯕꯣ? ꯑꯅꯥ ꯂꯥꯏꯌꯦꯡꯒꯤꯔꯥ ꯀꯝꯗꯧꯕꯖꯥꯠꯅꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯅꯣꯡꯗꯝꯅ, ꯑꯩꯁꯤ ꯑꯁꯣꯝ ꯊꯪꯕꯗ ꯂꯩꯕ ꯌꯨꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤ꯫ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯉꯁꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯗ ꯌꯨꯝꯁꯨ ꯎꯕꯗꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯐꯔꯦꯗ ꯏꯕꯨꯡꯉꯣ, ꯀꯥꯈꯠꯂꯣ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯅꯈꯣꯏꯅ? ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯌꯨꯝ ꯑꯁꯤꯗꯅ ꯀꯅꯥ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯅꯇꯣꯝꯗ ꯂꯩꯒꯗꯧꯔꯤꯕꯔꯣ? ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯥꯟꯅꯅ ꯀꯥꯏꯗ ꯂꯩꯔꯝꯕ? ꯀꯔꯤ ꯃꯔꯝꯒꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯕꯅꯣꯅꯦ? ꯑꯍꯜ ꯄꯥꯕꯨꯡꯒꯤ ꯋꯥꯍꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ꯫ ꯑꯗꯨ ꯄꯥꯕꯨꯡ, ꯑꯩ ꯃꯊꯪ ꯑꯗꯨꯝ ꯈꯨꯝꯖꯔꯛꯀꯦ꯫ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯥꯅꯨꯄꯤ ꯑꯃꯒꯇꯅꯤ꯫ ꯏꯆꯥꯅꯨꯄꯤꯗꯨ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯑꯩꯈꯣই 3 ꯈꯛꯇꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ꯫ ꯈꯔ ꯂꯩꯔꯒ ꯌꯨꯝ ꯑꯁꯤ ꯁꯤꯗꯣꯛꯂꯒ ꯑꯃ ꯁꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯁꯦꯟ ꯊꯨꯝ ꯈꯔ ꯇꯥꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯁꯥꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤꯔꯥꯅ ꯈꯜꯂꯤꯕ꯫ ꯑꯗꯣ ꯄꯥꯕꯨꯡꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯒꯤ ꯏꯃꯤ ꯑꯁꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯅꯪꯗꯤ ꯍꯥꯟꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯝꯕ? ꯍꯧꯖꯤꯛꯅ ꯀꯔꯤ ꯁꯤꯟꯐꯝ ꯄꯥꯏꯔꯤꯕ ꯅꯪꯕꯣ? ꯅꯠꯇꯦ, ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯅ ꯀꯃꯥꯏ ꯇꯧꯕꯅꯣꯅꯦ ꯅꯪꯕꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯅꯣꯡꯗꯝꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯤꯀꯥ ꯃꯆꯥ ꯑꯣꯛꯄꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗ ꯁꯣꯏꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯌꯥꯝꯂꯕ ꯂꯟ ꯊꯨꯝ ꯃꯥꯡꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯗꯣ ꯌꯣꯟꯊꯣꯛꯂꯝꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯊꯈ꯭ꯔꯕ ꯁꯦꯜ ꯑꯗꯨ ꯁꯤꯡꯇꯣꯛꯂꯝꯂꯒ ꯂꯦꯝꯍꯧꯔꯤꯕ ꯈꯔ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯁꯤ ꯂꯩꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯎꯔꯦꯜ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥꯈꯜ ꯈꯟꯕꯗꯧꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯅꯣꯡꯗꯝꯅ, ꯄꯥꯕꯨꯡ ꯀꯩꯗꯧꯕꯤꯔꯒꯦ? ꯄꯥꯕꯨꯡ, ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯩꯁꯦ ꯑꯁꯨꯝꯅ ꯃꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯇꯔꯪ ꯃꯥꯂꯪ ꯆꯠꯄ ꯑꯃ ꯍꯦꯛ ꯇꯧꯏ꯫ ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯁꯦ ꯐꯖꯕ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ꯫
ꯐꯔꯦ ꯐꯔꯦ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯂꯩꯕ ꯃꯇꯝꯗ ꯍꯩꯅꯗ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯪꯉꯛꯎ ꯑꯩꯅꯁꯨ ꯂꯝ ꯑꯁꯤꯒꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯇꯥꯛꯄꯤꯒꯅꯤꯀꯣ ꯑꯩꯅ ꯍꯦꯛ ꯑꯈꯪꯕꯉꯩꯗꯤ ꯑꯩꯗꯤ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯕꯅꯤꯗꯣ ꯑꯗꯨ ꯄꯥꯕꯨꯡꯒꯤ ꯏꯆꯥ ꯏꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯃꯈꯣꯏꯁꯤꯡꯗꯣ ꯉꯝꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯁꯅꯨ ꯃꯣꯏꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩꯗꯤ ꯑꯍꯜ ꯂꯃꯟꯅ ꯊꯝꯕꯤꯔꯝꯕ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯈꯤꯕ ꯌꯨꯝꯅꯤꯅ ꯊꯥꯗꯣꯛꯄꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯄꯥꯕꯨꯡꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯍꯜ ꯑꯣꯏꯔꯕ ꯄꯥꯕꯨꯡꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯔꯤꯅꯣꯅꯦ ꯃꯈꯣꯏꯅ ꯆꯠꯂꯤꯕꯗꯨꯕꯣ ꯆꯠꯄꯗꯨꯕꯨꯗꯤ ꯑꯩꯅ ꯈꯔ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯆꯠꯈꯤꯕꯅꯤ ꯏꯊꯟꯇ ꯁꯨꯝ ꯂꯩꯔꯛꯂꯕꯅꯤꯅ ꯏꯇꯣꯝꯇ ꯉꯥꯏꯍꯧꯔꯦꯗꯅ ꯑꯩꯕꯨꯗꯤ ꯅꯣꯡꯃꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯀꯅꯥꯁꯨ ꯂꯩꯇꯗꯅꯀꯣ ꯆꯔꯝ ꯊꯂꯝ ꯈꯪꯗꯗꯅ ꯁꯤꯒꯗꯧꯔꯤꯕꯖꯥꯠꯅꯤ ꯐꯔꯦ ꯅꯣꯏꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯃꯐꯝ ꯑꯁ꯭ꯋꯥꯏꯒꯤ ꯆꯠꯅꯕꯤ ꯈꯪꯂꯝꯈꯤꯔꯣꯏ ꯑꯩꯅꯁꯨ ꯇꯥꯛꯀꯅꯤ ꯅꯈꯣꯏꯅ ꯍꯪꯅꯤꯡꯕ ꯂꯩꯔꯕꯁꯨ ꯑꯗꯨꯝ ꯍꯪꯉꯨ ꯑꯗꯨꯒꯅꯤ ꯑꯩ ꯅꯣꯏꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯅꯦ ꯌꯨꯝ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯒ ꯀꯌꯥ ꯌꯥꯅꯗꯦ ꯃꯈꯣꯏꯅ ꯇꯧꯊꯣꯔꯛꯄꯁꯤ ꯌꯨꯝꯕꯥꯜꯂꯣꯟ ꯏꯀꯥꯏ ꯀꯥꯏꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤꯀꯌా ꯈꯪꯗꯕ ꯑꯗꯨꯗꯅ ꯑꯩꯒ ꯌꯥꯝꯅ ꯇꯣꯏꯅ ꯈꯟꯅꯩ ꯌꯦꯡꯉꯨꯇꯨ ꯁꯝꯕꯜ ꯊꯤꯡꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯈ꯭ꯋꯥꯡꯃꯨꯛ ꯀꯔꯤꯃꯨꯛ ꯊꯤꯡꯅꯔꯒ ꯌꯥꯕ ꯉꯥꯛꯇꯅꯤ ꯐꯨꯠ 9-10 ꯋꯥꯡꯅ ꯎ ꯌꯨꯡꯈꯠꯂꯦ ꯍꯥꯏꯔꯒ ꯊꯤꯡꯂꯤꯕꯁꯤꯅꯤ ꯑꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯏꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯇꯥꯛꯂꯤꯕꯅꯤ ꯑꯩꯅꯁꯨ ꯃꯁꯤꯅ ꯐꯔꯦ ꯈꯜꯂꯦ ꯀꯨꯏꯔꯦ ꯃꯈꯣꯏꯒ ꯑꯩꯒ ꯇꯣꯠꯅ ꯇꯤꯟꯅꯗꯕ ꯁꯟꯗꯦ ꯌꯥꯆꯪꯕꯅꯤ ꯈꯪꯗꯦ ꯀꯔꯤꯅꯤ ꯈꯪꯗꯦ ꯎ ꯋꯥ ꯂꯧꯅꯗꯅ ꯄꯪꯀꯞꯇ ꯀꯞꯅꯩ ꯄꯪꯈꯠꯇ ꯈꯠꯅꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯕꯨꯡꯉꯣ ꯃꯁꯤꯗꯩꯁꯤꯗ ꯂꯥꯏ ꯇꯤꯟꯒꯤ ꯃꯇꯝꯗꯒꯁꯤ ꯃꯈꯣꯏꯗ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯏꯔꯨꯖ ꯃꯥꯏꯊꯖꯕꯒꯁꯤ ꯅꯣꯡ ꯐꯥꯗꯣꯛꯀꯅꯤ ꯎꯕ ꯆꯥꯛ ꯊꯣꯡꯕꯗꯨꯕꯨ ꯏꯔꯨꯖꯗꯅ ꯆꯥꯛ ꯊꯣꯡꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯆꯥꯅꯅꯕ ꯆꯥꯛ ꯊꯣꯡꯕꯕꯨ ꯏꯔꯨꯖꯗꯅ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯗꯅ ꯊꯣꯡꯅꯕꯗꯨꯗꯕꯨ ꯀꯝꯗꯧꯅ ꯃꯥꯡꯒꯣꯜ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯗ ꯑꯩꯅ khara ahal sadana khara nganglubduda khara hek khana chainaba saunaba hek tawi makoi naibu mayam amang asida aibu kari kairo pawga pangsan sandokladana aibu makoi na badanam piri bani ne aredagi dia isu hera haidana sambal khajal liba sini pare sambal se hojikti sidok na seibo stoka chinjana ba tawrasi sambal la si leichan bana aikoi noisi yamalapna hanba mali ne nakoiga aigadi khanaba nate do yadaba nate do hala leram liba sing aduga yanadaba nina karisu khalun ko adumna hairapadu da nongdamna su hoi pabung aisu adumna khanjai hojikti sambal se sidok lasi adumna hairapada urelna hoine adudi bani hojikta sida silaone pabung ngasi gidi khaya khurong rani numisu tasulakle hayeng la kaino ma tawrasi aisi thabak khara su chatkadaba lei yum masi nongna changpanina patana ma sindongna ba loisingada ba khara su wali patana ma sindokna jiba senbudi sindokna re ada kitang khara awat pati khara leiri hoi tawtho adukane hei thabak adudi ne hayeng nongthilla kaino ma sidokna ba tawsiko ai magna sidokpodudi hek nungaitre nangna khara sidoku hoi phagani pabung adudi babung ai mukse charukige ho yoro ai sune nungthil tumubugi isasi koksing ngoping tawi mai mit kasam ka ta thukike hoi pabung aksum na hairaga nongdam mangol dagi phan kumtharaktuna sambal lithorokiba ohobadu damak lisenki tawribadu urel jingthul lehauri mihak yangamlaga mahak imungda damak sangkhri nongdam piainu na hojik leiriba yum aduta lakli piainu machanupi tanu kaloina yum aduki sumang mosalliba napi singnang singado phodatuna singdok polaknari nongdam changsil laktuna hai thingine numita sulaklene lusinaba tawrone adumna hairakpada piainu na kadai da chapi ribano molliba kholiba singse sengdokiri haidraduna haiduna hangi nongdamna lekai asida lemnari basingse sakang mai khang narubani aikhoi ge yum thangnaba sida ahal lama lerambe aduga wari watai aduk saringa da thengdokre sambal asisu sidoknaba na hairi adumna hairakpatuta piainuna sambal asina suwang na khari basipu karigino haiduna nongdamda hangi matam madu nongdamna yanadaba isidi yanadabani saunaba isidi saunabani adugi saungdun tawbu oiramgani hairi piainuna nongdambana hangli wafam maduta iya yaningti
ꯁꯝꯕꯜ ꯑꯃꯈꯛ ꯑꯅꯤꯈꯛ ꯎꯌꯨꯡꯗ ꯋꯥꯡꯕꯅꯤ ꯑꯗꯨ ꯅꯠꯇꯅ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯁꯨꯛ ꯋꯥꯡꯅ ꯈꯥꯔꯤꯕꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯄꯤꯌꯥꯏꯅꯨꯅ ꯅꯣꯡꯗꯝꯗ ꯍꯥꯏꯔꯤ꯫ ꯅꯣꯡꯗꯝ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯤꯌꯥꯏꯅꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯋꯥꯏ ꯀꯌꯥ ꯇꯩꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯈꯔ ꯇꯧꯔꯒ ꯋꯥꯏ ꯇꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯏꯁꯤꯡ ꯁꯣꯛꯂꯒ ꯀꯥꯔꯛꯄꯗ ꯄꯨꯈ꯭ꯔꯤꯁꯤ ꯌꯥꯝꯅ ꯃꯣꯠꯁꯤꯜꯂꯤ, ꯍꯌꯦꯡꯗꯤ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯄꯤꯁꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯅꯣꯡꯗꯝꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ꯫ ꯄꯤꯌꯥꯏꯅꯨ ꯌꯨꯝꯒꯤ ꯃꯅꯤꯡ ꯃꯌꯥ ꯋꯥꯏ ꯑꯗꯣ ꯈꯔ ꯇꯩꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝ ꯌꯥꯝꯅ ꯀꯟꯅ ꯁꯨꯃꯥꯡꯒꯤ ꯅꯥꯄꯤ ꯑꯗꯣ ꯌꯣꯠ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯐꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯋꯥꯈꯜ ꯑꯃ ꯈꯪꯂꯥꯛ ꯂꯥꯛꯈꯤ꯫ ꯀꯔꯤꯅꯣ ꯉꯁꯥꯏꯒꯤ ꯄꯥꯕꯨꯡꯗꯨꯅ ꯍꯥꯏꯕꯗꯨꯕꯨ? ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯇꯨꯝꯂꯨꯕꯗꯒꯤ ꯍꯧꯒꯠꯂꯛꯄꯅꯦ ꯍꯥꯏꯕ, ꯑꯗꯨꯒ ꯑꯩꯅ ꯆꯪꯂꯛꯄꯗ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯝꯂꯤꯕ ꯆꯣꯠꯂꯤ ꯃꯥꯜꯂꯤ ꯇꯧꯕ ꯐꯤꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯐꯤꯅꯣ? ꯃꯥꯅꯗꯤ ꯃꯥ ꯅꯠꯇꯕ ꯏꯃꯨꯡ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝ ꯑꯗꯨ ꯑꯩꯒ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯒ ꯅꯠꯇꯕ ꯑꯇꯣꯞꯄ ꯌꯨꯝ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯨꯝꯂꯦꯡ ꯄꯔꯦꯡ ꯑꯣꯏꯅ ꯇꯥꯕ ꯅꯠꯇꯦ꯫ ꯑꯁꯣꯝꯕꯗ ꯑꯁꯤꯗ ꯌꯨꯝ ꯃꯆꯥ ꯃꯆꯥ ꯈꯔ ꯇꯥꯔꯤꯕꯁꯤꯅꯗꯤ ꯂꯥꯛꯂꯒ ꯃꯥꯒꯤ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯐꯧꯔꯝꯃꯣꯏ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯃꯗꯨꯒꯤ ꯑꯍꯟꯗꯨꯕꯨ ꯕ꯭ꯔꯦꯟꯒ ꯈꯔ ꯆꯣꯏꯔꯕ ꯖꯥꯠꯂ? ꯃꯥꯅ ꯐꯤ ꯑꯗꯨ ꯐꯧꯔꯝꯂꯒ ꯅꯨꯡꯊꯤꯜ ꯇꯨꯝꯃꯨꯕꯅꯦꯅ ꯍꯥꯏꯗꯨꯕꯨ ꯋꯥꯈꯜꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕ ꯖꯥꯠꯂ? ꯑꯁꯨꯝꯅ ꯅꯣꯡꯗꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯄꯤꯌꯥꯏꯅꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯄꯤꯌꯥꯏꯅꯨꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯗꯝ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯇꯅꯨꯁꯨ ꯅꯣꯡꯗꯝꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯆꯦꯜꯂꯛꯂꯤ꯫ ꯃꯍꯥꯛꯇꯤ ꯑꯉꯥꯡꯅꯤ꯫ ꯅꯣꯡꯗꯝꯅ ꯀꯟꯅ ꯆꯦꯟꯈꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯃꯥꯅ ꯂꯥꯎꯈꯤꯕꯗꯨꯗ ꯆꯦꯟꯖꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯇꯨꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯗꯝ ꯆꯦꯟꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯄꯤꯌꯥꯏꯅꯨꯅ ꯅꯣꯡꯗꯝꯗ ꯑꯩ ꯈꯪꯗꯦ, ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯅꯣꯡꯗꯝꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯄꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯀꯥꯔꯛꯂꯕ ꯃꯇꯨꯡꯗ ꯋꯥꯏ ꯇꯩꯒꯦ ꯍꯥꯏꯗꯨꯅ ꯅꯨꯔꯥ ꯑꯁꯤꯅ ꯂꯩꯃꯥꯏꯗ ꯍꯦꯛ ꯅꯥꯟꯕꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯦ ꯚꯨꯠ ꯂꯥꯎꯅ ꯄꯨꯊꯈꯤ꯫ ꯑꯗꯨꯒꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯣ ꯁꯠꯀꯠꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯨꯖꯦꯡ ꯑꯁꯤꯗ ꯁꯔꯨ ꯁꯔꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯜꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩ ꯈꯪꯂꯥꯎ ꯂꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯕꯥꯇꯤꯜꯒꯤ ꯃꯅꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇꯗꯤ ꯇꯧꯔꯝꯗꯕ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤꯕꯁꯤꯗꯤ ꯁꯦ ꯅꯪꯒꯤ ꯋꯥꯈꯜꯅꯅꯦ ꯄꯥꯈꯟꯗ ꯈꯟꯖꯕꯗꯤ ꯑꯣꯏꯔꯤꯅꯤꯁꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯌꯥꯏꯅꯨ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯅꯨꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯀꯗꯥꯏꯗꯅꯣ ꯅꯥꯀꯜ ꯑꯃꯗ ꯃꯃꯤꯠ ꯑꯗꯣ ꯆꯥꯗꯧꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯗꯝꯅ ꯇꯅꯨꯁꯨ ꯃꯃꯥ ꯁꯣꯏ ꯍꯥꯏꯕꯗꯨꯗ ꯆꯦꯜꯂꯛꯏꯕ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯂꯒ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯛꯄꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯇꯨꯡꯂꯣꯝꯗ ꯃꯃꯤꯠ ꯑꯗꯣ ꯆꯥꯗꯧꯈꯩ ꯌꯦꯡꯂꯒ ꯃꯁꯥ ꯑꯗꯨ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯣꯡꯗꯝꯅ ꯏꯆꯥꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯁꯨꯝꯅ ꯃꯍꯥꯛꯄꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯅꯨꯗꯣ ꯍꯧꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯅꯣꯡꯗꯝꯅ ꯇꯅꯨꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯇꯅꯨꯕꯨ ꯀꯧꯔꯒ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯀꯩꯗꯧꯔꯕꯒꯦ ꯏꯆꯥꯕꯨ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯇꯅꯨꯅ ꯌꯥꯝꯅ ꯀꯤꯅ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯤ ꯍꯥꯏꯔꯤ꯫ ꯄꯤꯌꯥꯏꯅꯨ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯗ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯅ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯅꯪꯒꯤ ꯋꯥꯏꯗꯣ ꯍꯌꯦꯡ ꯇꯩꯔꯣ, ꯅꯨꯃꯤꯗꯥꯡ ꯈꯟꯇꯥꯌꯥ ꯆꯪꯂꯛꯄꯁꯤꯗꯅꯦ ꯑꯉꯥꯡꯁꯦ ꯀꯔꯤꯅꯣ ꯁꯣꯔꯤ ꯄꯥꯔꯤ ꯄꯧꯕꯗꯨ ꯎꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯦꯟꯗꯜ ꯊꯥꯡꯒꯠꯇꯨꯅ ꯃꯩ ꯆꯨꯈꯠꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯗꯝꯅ ꯇꯅꯨꯗ ꯊꯦꯝꯂꯕ ꯃꯇꯨꯡꯗ ꯇꯅꯨꯗꯣ ꯍꯧꯖꯤꯛꯇꯤ ꯀꯞꯄꯁꯨ ꯐꯈ꯭ꯔꯤ꯫ ꯇꯅꯨꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕꯗꯣ ꯃꯃꯥ ꯃꯄꯥꯗ ꯇꯝꯕꯁꯨ ꯍꯩꯇ ꯇꯨꯃꯤꯟꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯄꯤꯌꯥꯏꯅꯨ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯃꯩ ꯊꯥꯒꯠꯂꯤ꯫ ꯅꯣꯡꯗꯝꯅ ꯍꯌꯦꯡ ꯑꯩꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯌꯟꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ, ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯌꯨꯝꯁꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯨꯁꯤꯟꯅꯕ ꯑꯩ ꯍꯥꯏꯅꯒꯦꯁꯦ꯫ ꯃꯥꯅ ꯃꯊꯪ ꯃꯥꯏ ꯄꯥꯎ ꯐꯥꯎꯅꯖꯅꯤ, ꯃꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯃꯤꯟꯅꯕ ꯉꯥꯛꯇꯅꯤꯅ ꯂꯣꯏ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯁꯨꯃꯥꯏꯅ ꯀꯦꯟꯗꯜ ꯊꯥꯜꯂꯒ ꯂꯩꯕꯁꯤ ꯀꯌꯥ ꯍꯩꯅꯗꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯏꯂꯦꯛꯇ꯭ꯔꯤꯛꯀꯥꯗꯣ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯛꯈꯤꯅꯨꯗ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯅꯠꯇꯦ ꯃꯝꯃꯒ ꯁꯨꯝ ꯂꯩꯕꯁꯤꯕꯨ ꯍꯩꯅꯕ꯭ꯔꯣ? ꯑꯩꯗꯤꯅꯦ ꯃꯐꯝꯁꯤ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯅꯤꯡꯉꯤ, ꯂꯩꯕꯗꯅꯦ ꯏꯍꯩ ꯍꯩꯅꯗꯦ, ꯏꯁꯥꯁꯦ ꯀꯤꯔꯨꯝ ꯁ꯭ꯋꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯗꯕꯒꯤ ꯁꯦꯟꯅꯔꯒ ꯂꯩꯕꯗꯧꯅ ꯑꯗꯨꯝ ꯇꯧꯏ꯫ ꯍꯦꯔꯥ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ,
पैसा थौब लाख मयामदो थी ngangambadudane nang nako ko lekalabra kanum tori kaisu khaluno mai fajakinida adumna hairakpaduta pi nu na aina hairko ofum singse adumana sum kanthakadaba warabadi ai hayinga hajiraro ihi kanthakadaba na tei nangbo mai ko si mai electric pusan bai bado pusalagum si adogi mahutane solar plate ama leirena ba tawrasi aduga tek tek matam khara yengna sina ha tha khara yengnudu phawbada kari mata taroktrabadi aikhoi mai pusalagane yum masi yama thuna sarna ba tawsi khangdre asom thangba ahal adunadi yum masigi matangta karisu harakti yum masle ramba miyoi singdu pakata khanaba amaga understanding leine da ba kaya ma tawba jani adagi di ahal duna saudana sambal simana khabane hai adum na hairakpada pi nu na kari no hai tuwa yum masle ramba dupa dunadi moiki sambal simana khabani sambal khara ga thamlabane na hairamba daine hera sambal su khara ga thamlabane na haibagi wani bana khara medi pandabani farese amabu wale yum masle ramba miyoi du kamdo bunoma kari karabar tauge haibado ai hayeng chalaga handu da hanguragi aduga ngasi tholiba thodo asigi matang dasu ai loina mo hairagi asumna nongdam amadi piainu chak thongna wari watai sanari asumna wari watai sanaba chak thongba lorba matungda makhoi ani to chathoklaba matung tanuga punna makhoi tumanabagi damak sem sakhre asomdana urel wakhal chat khalli aina matam kaya thagi ngak liba miyoi sing na singa sidi lak ledana pai amabu oire makhoi sing si aina lakngadaba yadi leiriba lowin kolpunama aigi mingda loinamak leigadabani aduga patana ma sentok na kagaidana pai nakhoisu kaya koina yum masida leiba ngambagi haibadu yengba taidana adudi ngasigi hi ngasima aina kari tawsige sambal lasma khajan kiba sida aina tawning thaba khudimak amada tawba ngam kidrabani adubune makhoi di khangdabari na sambal lasi sidok lage hairi namdana sidok handaba yati adudi kamdawni aigi weramba lohin kholni mai gi mungna mi khara yame haiduna ingodagi namdana munkiba pai yum masida leiba ngamdana ara pa khudimak naige khangani asumna urel wakhal khala matungda nongdam amadi pi nu yamna nungaina tumdun leiriba pham adu makadaba hana laitin gu waiba thabak ama tonguna bagida makta sem sarakli patau asumna urelna leiwa ama sonduna mahaki ka aduda leiriba mamit pandaba life fadibi aduda mahana leiwa adu kamsilli masirigi di life fadibi adu mafam adudagi mafam marang khangdana mangkhri life fadibi aduna koichen chelam laga mangkhiba aduda hojik leiriba urel haiba ahal asina to aduni dana aina sonkiba leihwabu pande bo honobru ngasai ibungo aduna lithora lamba mafam maduta laidi adu listen duna sodana changnam lagani aduga nipa asiga nupi asiga macha nupi aduga da ot naiduna wahangi khangani yumasi leiba yaba yumnati haibatu khangalaba matungda mokoi famadi hadoktuna janki khangani asamna khalaga urel jamna harauna hojikti laifadibi adubu thadokri laifadibi ado nongdamna ngasali thorlamba famaduta parap thokraga hojikti nongdamgi sumangda leptuna angang nupi macha amana kawbagi khonjalda tarakli adomna nupi macha amana sumangda leplaga nungsingladuna kaplaga kawrakpa aduta nongdam amadi piainu makoi anisu mamit khupang pangthungni matam aduda nongdamna hai angang chakapisibo sumangda nongmarakta kappa malini adom harakpada piainu na as ahing sidabu kada diga ngangno tumose asumna haiduna tumna bagida makta honari adubu hauja nongdamgi sumangda leiriba life adibi adudi kanna kappa haurakli matam aduda nongdamna kanage angang nomti yongkhigi hairamlaga mahak mapanda parap thorakli asamna mahakna thong adu hanglaga mapana tholoka mathamdati kanasu leramdi mammana su muktiba loirabani
ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯀꯥꯞꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯔꯤꯁꯨ ꯎꯗꯦ꯫ ꯐ꯭ꯂꯥꯁꯀꯤ ꯃꯩꯉꯥꯟ ꯑꯗꯨꯅ ꯉꯥꯜꯂꯤꯕꯗꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯈꯔ ꯈꯛꯇꯅꯤ, ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯁꯥꯟꯅ ꯉꯥꯟꯕꯁꯨ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯀꯔꯤꯅꯣꯗ, ꯍꯧꯖꯤꯛꯇ ꯑꯉꯥꯡ ꯑꯃ ꯀꯞꯂꯝꯕꯅꯤ, ꯑꯗꯨꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ ꯀꯗꯣꯝ ꯅꯥꯀꯟꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯁꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯌꯨꯝꯁꯤꯗ ꯉꯁꯤꯗꯪ ꯂꯥꯛꯄ ꯑꯅꯧꯕꯒ ꯑꯣꯏꯔꯦ, ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕꯖꯥꯠ ꯅꯠꯇꯦ꯫ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯡꯗꯝ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯖꯦꯠ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯔꯣꯝꯗ ꯆꯪꯉꯛꯄꯗ ꯄꯤꯌꯥꯏꯅꯨꯅ ꯀꯅꯥ ꯑꯣꯏꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝ ꯄꯤꯌꯥꯏꯅꯨꯕꯨ ꯀꯤꯈ꯭ꯔꯅꯤ ꯈꯜꯂꯗꯨꯅ ꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃ ꯑꯣꯏꯔ ꯃꯥꯜꯂꯦ, ꯁꯨꯃꯥꯡ ꯐꯥꯎꯔꯒ ꯆꯠꯈꯤꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯌꯥꯏꯅꯨꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯁꯨꯃꯥꯡ ꯐꯥꯎꯕꯗꯤ ꯃꯥꯟꯗꯦꯗ, ꯀꯞꯄꯒ ꯆꯠꯈ꯭ꯔꯒꯗꯤ ꯈꯔꯁꯨ ꯐꯗꯧꯕ, ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯗꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯍꯥꯏꯕ ꯈꯪꯗꯦ, ꯃꯣꯏ ꯑꯁꯣꯝ ꯃꯅꯤꯡꯂꯣꯝꯗ ꯂꯝꯕꯤ ꯐꯥꯎꯅꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯗꯝꯅ ꯋꯥ ꯊꯩꯗꯣꯛꯂꯒ ꯄꯤꯌꯥꯏꯅꯨꯕꯨ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯡ ꯈꯥꯛꯂꯛꯈꯤ꯫ ꯅꯣꯡ ꯈꯥꯛꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯤ, ꯑꯗꯨꯒ ꯇꯅꯨꯕꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯏꯍꯦ, ꯅꯠꯇꯦ, ꯅꯃꯥ ꯅꯆꯥꯕꯨ ꯅꯣꯡ ꯈꯥꯛꯄꯗ ꯐꯥꯎꯕ ꯈꯪꯂꯕ꯭ꯔꯣ? ꯅꯈꯣꯏꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯈꯠꯀꯜꯂꯤꯗ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯈꯥꯛꯄꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯇꯨꯝꯃꯅꯕ ꯇꯧꯔꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯅꯣꯡꯗꯝꯅ ꯄꯤꯌꯥꯏꯅꯨꯕꯨ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯇꯅꯨꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯞꯈꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯇꯅꯨꯕꯨ ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯃꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯅꯨꯅ ꯃꯆꯤꯟꯗ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯤꯌꯦꯁꯤꯗꯤ ꯍꯥꯏꯕꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯠꯇ ꯍꯥꯏꯗꯤ꯫ ꯅꯣꯡꯗꯝꯅ ꯀꯅꯥꯕꯨꯅꯣ ꯅꯪꯅ ꯀꯤꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯇꯅꯨꯅ ꯇꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕꯗꯣ ꯂꯩꯃꯥꯏꯗꯅꯤ꯫ ꯂꯩꯃꯥꯏ ꯑꯗꯨꯗꯗꯤ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯅꯣꯡꯗꯝꯅ ꯀꯔꯤꯁꯨ ꯎꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯀꯥꯟꯅꯔꯣꯏ, ꯃꯩꯗꯣ ꯄꯨꯁꯤꯟꯅꯕ ꯇꯧꯁꯤ, ꯀꯦꯟꯗꯜꯒꯤ ꯃꯉꯥꯜ ꯃꯆꯥꯁꯤꯅꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯌꯥꯏꯅꯨꯅ ꯅꯪꯒꯤ ꯃꯩ ꯄꯨꯁꯟꯕꯒ ꯂꯥꯏꯔꯤ, ꯑꯩ ꯌꯨꯝ ꯑꯁꯦ ꯍꯌꯦꯡꯃꯛ ꯊꯥꯗꯣꯛꯂꯒ ꯆꯠꯆꯈ꯭ꯔꯅꯤ꯫ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯣꯏ, ꯀꯥ ꯚꯔꯥꯗꯔ ꯀꯩꯅꯣꯝꯃ ꯂꯩꯔꯨꯔꯁꯤ, ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤꯉꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯍꯦꯛꯇꯃꯛ ꯍꯟꯒꯗꯕ ꯅꯠꯇꯦ꯫ ꯑꯩ ꯌꯨꯝꯒꯤ ꯌꯨꯝꯕꯨ ꯑꯗꯨꯗ ꯅꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗꯁꯨ ꯑꯁꯨꯝꯅ ꯇꯧꯔꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛꯇ ꯍꯪꯒꯦ꯫ ꯑꯁꯨꯝꯅ ꯄꯤꯌꯥꯏꯅꯨꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯇꯅꯨꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯀꯗꯥꯏꯗꯅꯣꯅꯦ ꯏꯆꯥꯅ ꯎꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯡꯈꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯅꯣꯡꯗꯝꯒꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯍꯨꯝꯂꯒ ꯆꯠꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯣꯡꯗꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯣꯡ ꯑꯗꯣ ꯐ꯭ꯔꯪ ꯆꯣꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯍꯦ, ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯔꯤꯅꯣ? ꯃꯃꯥ ꯃꯆꯥꯁꯤ ꯀꯤꯈꯤꯕ ꯇꯥꯔꯦ꯫ ꯍꯩ, ꯁꯤꯗꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦꯅꯦꯍꯦ ꯏꯆꯥ ꯇꯣꯝꯕꯤ, ꯁꯤꯗꯗꯤ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯅꯨꯗꯣ ꯀꯞꯄ ꯆꯞ ꯂꯦꯞꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯀꯥꯡꯈꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯃꯆꯥꯕꯨ ꯆꯤꯟꯖꯠ ꯀꯣꯟꯁꯤꯜꯂꯒ ꯃꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯟꯕꯤꯔꯤ꯫ ꯅꯣꯡꯗꯝ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯃꯍꯥꯛꯁꯨ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯇꯅꯨꯗ ꯌꯦꯡꯗꯨꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯕꯗꯨꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩ ꯐꯣꯟ ꯇꯧꯔꯒ ꯍꯪꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯣꯊꯥꯅꯔꯤ, ꯇꯨꯃꯤꯟ ꯂꯩꯅꯩ, ꯋꯥ ꯂꯥꯡ ꯉꯥꯡꯅꯗꯦ꯫ ꯇꯅꯨꯁꯨ ꯀꯞꯄꯨꯕꯒꯤ ꯋꯥꯕ꯭ꯔꯥ ꯀꯩꯅꯣ ꯍꯤꯛ ꯂꯥꯎꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯝꯗꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯇꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯣꯔꯣ ꯈꯣꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯒꯣꯔꯣ ꯑꯁꯨꯝ ꯈꯣꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯗꯝꯅ ꯏꯍꯦ, ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯣꯛ ꯋꯥꯡꯃꯗ ꯍꯨꯏꯅ ꯂꯩꯕꯥꯛ ꯈꯣꯠꯂ ꯃꯥꯜꯂꯦꯅꯦ, ꯇꯧꯔꯁꯅꯨ ꯃꯥꯅ ꯊꯣꯛꯄ, ꯑꯩ ꯊꯣꯛꯄ ꯇꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯌꯥꯏꯅꯨꯅ ꯍꯨꯏꯅ khotpa mande karigumba amana khotpa mali hai nongdamna hera thoina khanjalunu tumu hai kanai huidune hei haiduna lauki adama nongdama laubu da tanu to khanghau hawalai aduga tanau haiduna su hairakli
ꯑꯗꯨꯝꯅ ꯇꯅꯨꯅ ꯇꯅꯧ ꯇꯅꯧ ꯍꯥꯏꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯅꯣꯡꯗꯝ ꯄꯨꯡꯉ ꯉꯛꯈ꯭ꯔꯤ ꯇꯅꯨ ꯃꯔꯣꯟ ꯃꯔꯤ ꯐꯥꯎꯕ ꯄꯥꯛꯅ ꯊꯣꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯃꯌꯦꯛ ꯁꯦꯡꯅ ꯇꯅꯧ ꯇꯅꯧ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯃꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯏꯉꯛ ꯉꯛꯅ ꯇꯅꯨꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯇꯅꯨꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯎꯔꯨꯝ ꯁꯥꯔꯨꯝ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯌꯦꯡꯉꯝꯂꯒ ꯑꯃꯨꯛ ꯇꯨꯝꯊꯈꯤ ꯃꯆꯥꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯡꯗꯝ ꯄꯥꯈꯠꯂꯛꯏ ꯀꯔꯤꯅꯣ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯌꯨꯝ ꯑꯃ ꯂꯩꯁꯜꯂꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯑꯉꯛꯄꯒꯤ ꯃꯁꯛ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯐꯣꯟ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯅꯣꯡ ꯉꯥꯟꯕꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯉꯥꯏꯔꯦꯗꯀꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯎꯔꯦꯜ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯀꯣꯏꯂꯥꯎ ꯂꯧꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡ ꯉꯥꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯎꯔꯦꯜꯅ ꯃꯍꯥꯛꯅ ꯊꯥꯗꯣꯛꯇꯨꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯀꯧꯁꯤꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯗꯝꯅ ꯍꯣꯒꯥꯏꯈꯤꯕ ꯁꯝꯕꯜ ꯑꯍꯣꯕꯗꯨꯗ ꯂꯤꯁꯤꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯌꯧꯈ꯭ꯔꯤ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨ ꯃꯁꯤꯒꯤ ꯃꯇꯨꯡ ꯎꯔꯦꯜꯅ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯗꯝ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯇꯅꯨꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯇꯨꯝꯊꯈ꯭ꯔꯤ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯂꯤ ꯄꯨꯡꯁꯨ 8 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝ ꯊꯣꯡ ꯍꯥꯡꯗꯣꯛꯂꯤ ꯄꯤꯌꯥꯏꯅꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯌꯣꯟꯊꯣꯛꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯐꯣꯟ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯣ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯂꯒ ꯀꯔꯤ ꯇꯧꯔꯤ ꯏꯕꯨꯡꯉꯣ ꯅꯣꯡꯗꯝ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯇꯥꯗꯅ ꯑꯩꯈꯣꯏꯗ ꯌꯣꯟꯕꯤꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯌꯨꯝ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯅꯠꯇꯦ ꯇꯨꯝꯕꯒ ꯑꯃꯠꯇ ꯉꯝꯗꯦ ꯇꯝꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯨꯏꯁꯤꯡꯅ ꯈꯣꯠꯄꯒꯤꯔꯥ ꯀꯤꯔꯨꯕ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯕꯗ ꯅꯠꯇꯅ ꯑꯉꯥꯡ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯄꯥꯈꯠꯅꯔꯤ ꯃꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯉꯔꯥꯡꯁꯨ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯦ ꯍꯥꯏꯗꯅ ꯃꯄꯥꯟ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯑꯁꯤꯗ ꯕꯨꯠ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯗꯨꯒꯁꯨ ꯑꯩꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯌꯦꯡꯉꯨꯕꯗ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯗ ꯁꯝꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝꯁꯨ ꯐꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯕ ꯂꯣꯏ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯑꯁꯣꯝꯗꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯌꯣꯟꯊꯣꯔꯛꯂꯤꯕ ꯌꯨꯝꯕꯨ ꯑꯗꯨꯅ ꯅꯪ ꯁꯝꯕꯜ ꯑꯗꯨꯒꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯂꯩꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯨꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯗꯝꯅ ꯍꯣꯏ ꯆꯪꯉꯨꯏ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯥꯡꯂꯦ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯃꯉꯣꯟꯗ ꯆꯪꯉꯨꯔꯤꯕ ꯃꯗꯨꯒꯤ ꯑꯍꯜꯗꯨ ꯃꯍꯥ ꯍꯤꯡꯆꯥꯕꯅꯤ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯂꯣꯏꯅꯈꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯋꯥꯗꯅꯤꯡꯉꯥꯏ ꯇꯣꯛꯇꯕꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯆꯥꯡ ꯌꯦꯡꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯆꯪꯉꯨꯔꯤꯕꯅꯣ ꯑꯩꯁꯨ ꯀꯥꯎꯗꯨꯅ ꯍꯥꯏꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯃꯨꯛꯇꯪ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯁꯨꯒꯥꯏꯅ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ ꯑꯩꯗꯤ ꯆꯪꯉꯨꯔꯦ ꯍꯥꯏꯔꯤ ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯍꯥꯛꯅ ꯆꯪꯂꯨꯔꯤꯕ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯝꯕꯜ ꯑꯗꯨ ꯂꯤꯁꯜꯂꯒ ꯆꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯅꯣꯡꯗꯝꯅ ꯁꯝꯕꯜ ꯑꯗꯨ ꯂꯤꯁꯜꯂꯒ ꯆꯪꯕꯅꯤ ꯀꯗꯥꯏꯗꯒꯤ ꯃꯥꯒꯤ ꯊꯣꯡꯒꯥꯜꯗꯗꯤ ꯈꯪꯗꯦꯗ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯅꯣꯡꯗꯝꯅ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯑꯉꯛꯄ ꯑꯃꯁꯨ ꯇꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯣꯝꯗ ꯆꯪꯉꯛꯄꯗ ꯃꯆꯨꯝ ꯇꯞ ꯇꯥꯔꯤꯕ ꯍꯣꯡꯗꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯈꯨꯗꯩ ꯑꯃ ꯐꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯀꯧꯔꯨꯕ ꯃꯇꯝꯗꯗꯤ ꯑꯍꯜ ꯑꯃ ꯊꯣꯛꯂꯛꯏ ꯑꯍꯜꯗꯣ ꯃꯇꯣꯝꯇ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯅꯦꯁꯨ ꯍꯥꯏ ꯑꯗꯨꯒ ꯃꯍꯥꯛ ꯇꯨꯝꯃꯨꯔꯦꯁꯨ ꯍꯥꯏ ꯇꯨꯝꯃꯨꯔꯤꯕ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯃꯆꯨꯝ ꯆꯣꯠꯂꯤꯕ ꯉꯁꯥꯏꯒꯤ ꯈꯨꯗꯩ ꯑꯗꯨꯕꯨ ꯐꯧꯔꯝꯒꯗꯧꯔꯤꯕꯅꯣ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯌꯨꯝ ꯑꯗꯨꯕꯨ ꯌꯣꯟꯊꯣꯛꯂꯝꯂꯤꯕ ꯌꯨꯝꯕꯨ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯍꯟꯗꯣ ꯃꯍꯥ ꯍꯤꯡꯆꯥꯕꯅꯤ ꯃꯗꯨꯒꯤ ꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯛꯄꯗꯒꯤ ꯑꯃꯥꯏꯕꯤ ꯇꯥꯟꯅꯈꯤꯕꯅꯤ ꯑꯗꯨꯒ ꯑꯗꯨ ꯋꯥꯡꯅ ꯑꯩꯈꯣꯏꯅ ꯁꯝꯕꯜ ꯑꯗꯨ ꯈꯥꯈ꯭ꯔꯤꯕꯅꯤ ꯁꯝꯕꯜ ꯑꯗꯣ ꯑꯗꯨ ꯋꯥꯡꯅ ꯈꯥꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯀꯥꯟꯁꯤꯜꯂꯛꯂꯒ ꯀꯔꯤꯅꯣ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯄꯩꯁꯥꯁꯨ ꯄꯥꯏꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯋꯥꯌꯥꯔ ꯇꯤꯡꯉꯒ ꯑꯦꯌꯔꯇꯦꯜ ꯊꯥꯖꯤꯟꯕꯤ ꯅꯠꯇ꯭ꯔꯒꯅ ꯖꯤꯡꯒꯅ ꯂꯣꯏꯅꯃꯛ ꯈꯥꯖꯤꯟꯕꯤ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯒꯅ ꯆꯦꯛꯅ ꯈꯥꯖꯤꯟꯕꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤꯗꯤ ꯉꯝꯖꯗꯕꯅꯤꯅ ꯑꯗꯨꯝꯅ ꯏꯁꯥꯒꯤ ꯍꯧꯖꯕ ꯋꯥ ꯈꯔ ꯌꯥꯟꯊꯠꯂꯒ ꯎ ꯈꯔ ꯌꯥꯟꯊꯠꯂꯒ ꯌꯨꯡꯁꯤꯜꯂꯒ ꯑꯗꯨꯗ ꯁꯥꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨꯔꯒꯅꯨ ꯑꯍꯜ ꯑꯗꯣ ꯂꯥꯏ ꯁꯥꯟꯅꯕ ꯑꯍꯟꯅꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯣ ꯁꯤꯖꯤꯟꯅꯐꯝ ꯈꯪꯉꯛꯇ꯭ꯔꯕꯗꯤ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯇꯕ ꯃꯍꯥꯛꯀ ꯌꯦꯛꯅꯕꯁꯨ ꯅꯠꯇꯕ ꯃꯍꯥꯛꯀꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯖꯔꯤꯕ ꯃꯤꯑꯣꯏ ꯑꯃꯗ ꯊꯣꯛ ꯍꯦꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏ ꯊꯥꯖꯤꯜꯂꯒ ꯑꯋꯥ ꯑꯅꯥ ꯅꯪꯍꯟꯕ ꯌꯥꯝꯅ ꯍꯩꯕꯅꯤ ꯃꯁꯤ ꯈꯪꯅ ꯅꯍꯥꯛ ꯆꯠꯀꯗꯕꯅꯤ
ꯑꯁꯨꯝꯅ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯌꯣꯟꯊꯣꯛꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯐꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯗꯝ ꯄꯨꯡꯉꯛ ꯉꯛꯏ꯫ ꯑꯗꯨꯗꯨꯒ ꯑꯁꯨꯛ ꯋꯥꯡꯅ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯣꯟꯊꯣꯛꯄ ꯌꯥꯝꯅ ꯀꯤꯕ ꯑꯃ ꯍꯥꯏꯔꯛꯈꯤ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒ ꯊꯪꯅꯔꯤꯕ ꯌꯨꯝꯒ ꯊꯪꯅꯔꯤꯕ ꯑꯍꯜ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯑꯍꯜ ꯅꯠꯇꯦ꯫ ꯃꯗꯣ ꯋꯥꯡꯂꯕ ꯃꯤꯒꯤ ꯁꯝꯕꯜꯒꯁꯤ ꯐꯟ ꯐꯟ ꯍꯦꯛꯇꯃꯛ ꯆꯣꯡꯕ ꯉꯝꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯤ ꯃꯔꯛ ꯁꯥ ꯃꯔꯛ ꯃꯨꯁꯤꯟ ꯃꯨꯕ ꯀꯔꯤꯅꯣꯝꯁꯨ ꯑꯣꯟꯕ ꯉꯝꯕꯅꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯁꯤꯡꯅꯔꯨꯔꯕꯗꯤ ꯁꯤꯡꯅꯔꯤꯕ ꯃꯤ ꯑꯗꯣ ꯑꯍꯤꯡꯗ ꯑꯣꯊꯣꯛ ꯃꯊꯤꯅ ꯂꯥꯛꯅꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯇꯧꯗꯨꯅ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯑꯍꯤꯡꯗ ꯑꯃꯨꯛ ꯇꯣꯏꯕ ꯍꯨꯔꯥꯎ ꯊꯔꯥꯎ ꯂꯥꯎꯕ ꯂꯦꯡꯕ ꯊꯤꯟꯕꯗ ꯅꯠꯇꯅ ꯏ ꯑꯣꯗꯨꯅ ꯀꯌꯥꯗꯤ ꯊꯤꯅ ꯂꯥꯛꯅꯕꯤꯈ꯭ꯔꯦ ꯃꯥꯅ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯂꯥꯏꯅꯤꯡꯊꯧꯁꯤ ꯆꯤꯅ ꯅꯤꯡꯖꯕꯒꯤ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯀꯟꯕ ꯉꯝꯍꯧꯔꯦ꯫ ꯃꯥꯅꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯊꯋꯥꯏ ꯁꯠꯀꯦ ꯇꯧꯔꯛꯄꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯑꯃꯥꯏꯕ ꯇꯥꯟꯅꯔꯒ ꯌꯦꯡꯕꯗ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯑꯃꯥꯏꯕ ꯑꯁꯤꯒ ꯔꯥꯁꯤ ꯄꯨꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝ ꯍꯣꯡꯇꯣꯛꯎ ꯍꯥꯏꯕꯗꯒꯤ ꯍꯣꯡꯇꯣꯛꯂꯤꯕꯅꯤ꯫ ꯅꯧꯉꯜꯂꯛꯏꯕ ꯅꯈꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩ ꯃꯈꯣꯏꯒ ꯄꯨꯜꯂꯨꯒꯅꯨ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯌꯨꯝꯗ ꯍꯨꯠꯂꯒ ꯆꯪꯉꯨꯔꯤꯕꯅꯣ? ꯅꯪꯅ ꯍꯨꯠꯂꯤꯕ ꯖꯒꯥ ꯑꯗꯨꯁꯨ ꯅꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯆꯟꯗꯨꯅ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯜꯂꯒ ꯃꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯊꯤꯡꯖꯤꯟꯈꯣ꯫ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯩꯅ ꯂꯥꯛꯂꯒꯁꯨ ꯌꯦꯡꯂꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯊꯝꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯗꯝ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯍꯣꯏ ꯇꯥꯗ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯗꯝ ꯃꯊꯥ ꯁꯥꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯄꯤꯌꯥꯏꯅꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯗ ꯍꯪꯉꯤ꯫ ꯅꯣꯡꯗꯝꯅ ꯀꯩꯁꯨ ꯇꯧꯗꯦꯗ, ꯌꯨꯝꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯈꯔ ꯇꯧꯕꯅꯤ, ꯃꯥ ꯂꯥꯛꯑꯒ ꯌꯦꯡꯕꯤꯒꯦꯅ ꯍꯥꯏ꯫ ꯑꯩ ꯏꯃꯥꯟꯅꯕꯗ ꯐꯣꯟꯗꯨ ꯇꯧꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯗꯝꯅ ꯃꯃꯥꯟꯅꯕ ꯑꯃꯗ ꯐꯣꯟ ꯇꯧꯈꯤ꯫ ꯄꯤꯌꯥꯏꯅꯨ ꯅꯣꯡꯗꯝꯅ ꯐꯣꯟ ꯇꯧꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ, ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯊꯦꯡꯖꯜꯂꯛꯂꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯊꯪꯕ ꯁꯝꯕꯜ ꯋꯥꯡꯃꯗꯒꯤ ꯅꯣꯡꯗꯝꯒꯤ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ "ꯍꯣ ꯏꯕꯨꯡꯉꯣ, ꯍꯣ ꯏꯕꯨꯡꯉꯣ" ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯊꯣꯛꯂꯛꯇꯨꯅ "ꯀꯅꯥꯅꯣꯅꯦ? ꯊꯪꯅꯕ ꯑꯍꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯤꯌꯥꯏꯅꯨꯅ "ꯍꯣ ꯀꯔꯤ ꯍꯥꯏꯒꯦ ꯄꯥꯕꯨꯡ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ "ꯅꯈꯣꯏꯒꯤ ꯁꯝꯕꯜꯁꯦ ꯑꯩꯈꯣꯏ ꯐꯥꯎꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯅꯈꯣꯏꯗ ꯂꯥꯛꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯛ ꯁꯥꯅꯤꯡꯉꯤ꯫ ꯏꯊꯟꯇ ꯂꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ꯫ ꯑꯗꯨꯅ ꯁꯝꯕꯜꯁꯤ ꯏꯕꯨꯡꯉꯣꯅ ꯁꯤꯗꯣꯛꯁꯦꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯅꯁꯨ ꯍꯣꯏꯑꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯕ ꯌꯥꯒꯗ꯭ꯔꯥꯅ ꯍꯪꯒꯦꯅ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯃꯇꯦꯛ ꯈꯔ ꯍꯣꯒꯥꯏꯔꯣ ꯑꯗꯨꯗꯨꯒ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯃꯨꯡꯗꯒꯤ ꯊꯥꯡ ꯂꯧꯊꯣꯛꯄ ꯆꯪꯈꯤ꯫ ꯑꯗꯨꯗꯨꯒ ꯁꯝꯕꯜ ꯑꯗꯨꯗ ꯀꯣꯛ ꯀꯣꯛ ꯌꯥꯟꯗꯨꯅ ꯁꯤꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯋꯥ ꯃꯄꯨꯝꯁꯤꯡꯅ ꯐꯩꯗꯨꯅ ꯐꯥꯈꯤꯕꯅꯤꯅ ꯊꯥꯡ ꯑꯗꯨꯅ ꯀꯛꯊꯠꯄꯗ ꯈꯔ ꯃꯈꯩꯗꯤ ꯋꯥꯔꯤ꯫ ꯄꯌꯥꯁꯤꯡ ꯑꯗꯨ ꯀꯛꯊꯠꯄ ꯍꯣꯠꯅꯕꯗ ꯄꯤꯌꯥꯏꯅꯨ ꯈꯔ ꯋꯥꯔꯤ꯫ ꯈꯔ ꯀꯨꯏꯅ ꯆꯪꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯅꯣꯡꯗꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯉꯛꯄꯗ ꯄꯤꯌꯥꯏꯅꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ "ꯍꯩ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ?" ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯤꯌꯥꯏꯅꯨꯅ "ꯑꯁꯣꯝ ꯊꯪꯕ ꯄꯥꯕꯨꯡ ꯑꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯅꯤꯡꯉꯤ ꯍꯥꯏꯌꯦ, ꯑꯗꯨꯗꯨꯒꯤ ꯖꯒꯥ ꯑꯃ ꯐꯥꯠꯀꯦꯅ ꯇꯧꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯄꯤꯌꯥꯏꯅꯨꯗ ꯅꯣꯡꯗꯝꯅ ꯌꯥꯝꯅ ꯁꯥꯎꯅ "ꯅꯪꯅ ꯍꯩꯄꯥ ꯁꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯉꯣꯟꯗꯁꯨ ꯍꯪꯗꯅ" ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯃꯨꯜꯂꯒ ꯂꯥꯛꯈ꯭ꯔꯣꯅ ꯂꯪꯊꯣꯛꯈꯤ꯫ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯑꯍꯜꯗꯨ ꯑꯁꯣꯝꯗ ꯉꯥꯡꯅꯔꯤꯕ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯅꯣꯡꯗꯝꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ "ꯀꯩꯗꯧꯔꯕꯒꯦ? ꯉꯍꯥꯟꯉꯩ ꯇꯧꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤꯕꯁꯤꯕꯣ?" ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯅꯣꯡꯗꯝ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯄꯨꯁꯤꯟꯈꯤ ꯄꯤꯌꯥꯏꯅꯨꯗꯨ꯫ ꯃꯇꯝ ꯑꯗꯨꯗ ꯇꯅꯨꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯄꯤꯌꯥꯏꯅꯨꯗ "ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯁꯦ ꯚꯨꯠꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯁꯤꯗꯩꯗ ꯍꯨꯠꯇꯣꯛꯂꯒ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯩ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯒ ꯂꯥꯛꯂꯕꯅꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯃꯤ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯅ ꯍꯪꯂꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯅꯦꯁꯨ ꯍꯥꯏꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯍꯜ ꯑꯁꯤꯅ ꯚꯨꯠ ꯑꯣꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯌꯥꯝꯅ ꯀꯨꯏꯔꯦ, ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯠꯇꯅꯁꯨ ꯇꯥꯟꯕ ꯉꯝꯗꯦꯗꯅ ꯍꯥꯏ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯅꯔꯛꯄꯗꯒꯤ ꯑꯁꯣꯝ ꯊꯪꯕ ꯌꯨꯝꯗ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯂꯝ ꯑꯗꯣ ꯌꯣꯟꯊꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯁꯨ ꯌꯣꯟꯊꯣꯛꯂꯝꯂꯒ ꯃꯤ ꯑꯗꯨ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯪꯕꯗꯒꯤ ꯃꯐꯝ ꯑꯁꯦ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯦ ꯌꯣꯟꯊꯣꯛꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯌꯥꯏꯅꯨꯅ "ꯑꯁꯨꯛ ꯇꯝꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯌꯣꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ "ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ, ꯃꯍꯥꯛ
ꯌꯥꯝꯅ ꯍꯧꯖꯤꯛ ꯂꯝ ꯑꯃ ꯄꯥꯝꯂꯤꯕꯅꯤ ꯃꯉꯣꯟꯗ ꯌꯣꯟꯊꯣꯛꯀꯗꯕꯅꯤ ꯃꯥꯒꯤꯗꯤ ꯑꯇꯩ ꯅꯠꯇꯦ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤꯅꯤ ꯃꯍꯥꯛꯅ ꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯅ ꯂꯧ ꯍꯤꯡꯈꯣꯜ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅꯁꯨ ꯍꯥꯏꯍꯧꯗ꯭ꯔꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯄꯥꯟ ꯂꯝꯗꯒ ꯂꯩꯔꯨꯕꯒ ꯈꯪꯗꯕꯅꯦꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯃꯍꯥꯛꯅ ꯑꯩꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯃꯉꯣꯟꯗ ꯌꯣꯟꯊꯣꯔꯛꯑꯣ ꯅꯣꯏꯅ ꯂꯧꯅꯈꯤꯕ ꯁꯦꯟ ꯑꯗꯨꯗꯒꯤ ꯈꯔ ꯍꯥꯞꯀꯠꯂꯒ ꯄꯣꯠꯇꯣ ꯂꯩꯔꯒꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯦ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯁꯥꯗꯣꯛꯀꯦ ꯍꯥꯏꯔꯛꯂꯤ ꯃꯗꯣ ꯌꯥꯝꯅ ꯐꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯣꯟꯊꯣꯛꯎꯔꯒꯦ ꯑꯗꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯅꯨꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯤ ꯇꯅꯨꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯅꯣꯡꯗꯝ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯆꯦꯟꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯇꯅꯨꯗꯣ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯇꯅꯨꯗ ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯇꯅꯨꯗꯣ ꯍꯧꯖꯤꯛꯀꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯧꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯏꯉꯛꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯃꯨꯡ ꯑꯗꯨꯒꯤ ꯈꯨꯌꯥꯔꯣꯝꯗ ꯁꯠ ꯄꯥꯛꯊꯈꯤꯕꯗꯨ ꯎꯕꯗꯒꯤ ꯅꯣꯡꯗꯝ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯀꯥꯡꯈ ꯂꯨꯈ ꯀꯣꯏꯐꯥꯛ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯀꯔꯤꯁꯨ ꯀꯤꯗꯕꯅꯤꯅ ꯀꯣꯏꯐꯥꯛ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ ꯑꯁꯤꯗꯒꯤ ꯅꯣꯡꯗꯝ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯁꯣꯝꯒꯤ ꯊꯪꯕ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗꯒꯤ ꯑꯁꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯍꯜ ꯎꯔꯦꯜꯒꯤ ꯌꯨꯝ ꯑꯗꯨ ꯇꯥꯅꯅꯕ ꯍꯣ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯑꯗꯨꯝꯅ ꯅꯣꯡꯗꯝꯅ ꯀꯧꯔꯛꯄꯗꯨꯗ ꯁꯝꯕꯜ ꯑꯗꯨ ꯁꯤꯗꯣꯛꯂꯁꯤ ꯍꯥꯏꯔꯤꯕ ꯖꯥꯠꯂ ꯈꯜꯂꯗꯨꯅ ꯎꯔꯦꯜ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯎꯔꯦꯜꯅ ꯄꯔꯞ ꯊꯣꯔꯛꯂꯒ ꯅꯣꯡꯗꯝꯗ ꯏꯕꯨꯡꯉꯣ ꯁꯝꯕꯜ ꯁꯤꯕ ꯃꯐꯝ ꯑꯗꯨꯗꯔꯥ ꯊꯣꯛꯂꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯅꯣꯡꯗꯝꯅ ꯄꯥꯕꯨꯡ ꯇꯥꯕꯤꯔꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯍꯥꯏꯌꯨ ꯀꯗꯣꯝꯗꯒꯤ ꯍꯧꯁꯤꯒꯦ ꯃꯌꯥꯏꯗꯒꯤ ꯍꯧꯁꯤꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯗꯝꯅ ꯄꯥꯕꯨꯡ ꯁꯝꯕꯜ ꯁꯤꯗꯣꯛꯄ ꯂꯥꯏꯔꯤ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯗ ꯇꯧꯕꯤꯔꯤꯕꯁꯦ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯀꯩꯁꯨ ꯂꯥꯟꯗꯦ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯈꯪꯂꯤ ꯅꯆꯥꯅ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯄꯥꯕꯨꯡꯅ ꯇꯧꯔꯛꯂꯤꯕꯁꯦ ꯇꯧꯕꯤꯔꯛꯀꯅꯨ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯕꯨ ꯚꯥꯞ ꯃꯦꯜꯂꯝ ꯇꯥꯗ꯭ꯔꯦꯅꯦ ꯅꯠꯇꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯜꯂꯛꯂꯒꯦ ꯅꯠꯇꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯄꯥ ꯏꯆꯥ ꯂꯩꯃꯤꯟꯅꯕ ꯑꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯕ ꯄꯥꯕꯨꯡ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯂꯕꯅꯤ ꯄꯥꯕꯨꯡ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯄꯥꯕꯨꯡ ꯅꯁꯥꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯛꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯗꯝ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯦꯜꯅ ꯍꯣꯏ ꯃꯤꯅ ꯉꯥꯡꯕꯗ ꯄꯪꯊꯥ ꯊꯥꯖꯔꯨꯅꯨꯀꯣ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨꯅꯦ ꯑꯩꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯂꯦꯞꯂꯕꯅꯤꯀꯣ ꯑꯗꯨꯅ ꯅꯪ ꯃꯤꯅ ꯉꯥꯡꯕ ꯊꯥꯖꯔꯨꯅꯨ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯇꯧꯔꯛꯂꯤꯕꯅꯣꯅꯦ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯅꯣꯡꯗꯝꯗꯤ ꯏꯃꯨꯡ ꯆꯪꯈ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯎꯔꯦꯜꯅ ꯏꯌꯥ ꯑꯩꯒꯤ ꯋꯥ ꯇꯥꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯕ ꯐꯩ ꯈꯪꯒꯅꯤꯗꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯎꯔꯦꯜꯒꯤ ꯃꯤꯡ ꯇꯥꯕꯗ ꯀꯤꯗꯕ ꯑꯝꯇ ꯌꯥꯎꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯛꯄ ꯊꯕꯛꯇ ꯃꯈꯣꯏꯅ ꯍꯤꯛꯇꯣꯛꯄ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ ꯀꯤꯈꯤꯕꯅ ꯃꯀꯂꯥꯛ ꯅꯤꯛꯂꯤꯕꯅꯤ ꯅꯪꯒꯨꯝꯕ ꯉꯔꯥꯡꯗ ꯂꯥꯛꯄ ꯑꯃꯅ ꯑꯩꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯁꯥꯔꯗꯅ ꯈꯪꯒꯅꯤꯗꯅ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯎꯔꯦꯜ ꯏꯃꯨꯡꯂꯣꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯈꯤ ꯃꯥꯒꯤꯁꯤ ꯍꯣꯔꯦꯟꯗꯤ ꯈꯪꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯣꯡꯗꯝ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯦꯜꯅ ꯐꯩ ꯈꯪꯒꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯩꯅ ꯑꯍꯤꯡ ꯑꯃꯗ ꯅꯩꯈꯤꯕ ꯑꯗꯨꯒꯨꯝ ꯉꯁꯤꯗꯤ ꯅꯩꯕ ꯇꯥꯔꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯂꯒ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯅ ꯅꯩꯅꯤꯡꯂꯤꯕꯁꯤ ꯅꯩꯕ ꯐꯪꯉꯔꯣꯏ ꯈꯪꯒꯅꯤꯗꯅ ꯅꯈꯣꯏ ꯑꯁꯨꯝꯅ ꯈꯜꯂꯝꯂꯒ ꯎꯔꯦꯜ ꯃꯍꯥꯛꯀꯤ ꯂꯨꯕꯥꯛ ꯑꯗꯨ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯍꯨꯝꯕꯨ ꯊꯦꯡꯗꯨꯅ ꯊꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯃꯤ ꯃꯌꯥꯝ ꯑꯃꯕꯨ ꯀꯧꯈ꯭ꯔꯤ ꯃꯃꯤꯁꯤꯡ ꯑꯁꯦ ꯋꯥꯡ ꯆꯥꯎꯔꯕ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯕ ꯃꯃꯤꯠ ꯂꯥꯎꯕ ꯀꯤꯔꯕ ꯃꯃꯤ ꯉꯥꯛꯇꯅꯤ ꯃꯗꯨ ꯎꯕꯗ ꯎꯔꯦꯜꯗꯤ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯤ ꯎꯔꯦꯜꯅ ꯑꯁꯣꯝ ꯊꯪꯕꯗ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯄ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯗꯝ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯅ ꯑꯍꯤꯡꯗ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯊꯤꯉꯛ ꯃꯥꯏꯉꯛꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯂꯥꯡꯒꯅꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯍꯜꯂꯤ ꯑꯃꯔꯣꯝꯗ ꯅꯣꯡꯗꯝ ꯃꯍꯥꯛꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯩꯁꯥ ꯄꯥꯏꯕ ꯊꯤꯀꯥ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕꯅꯤꯅ ꯃꯥꯒꯤꯁꯨ ꯈꯪꯅ ꯆꯥꯟꯅꯖꯕ ꯃꯥꯒꯤ ꯃꯅꯨꯡ ꯃꯄꯥꯟꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ
ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯗꯝꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯁꯥꯎꯅꯤꯡꯕꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯗꯁꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛ ꯗꯁꯥ ꯑꯃ ꯍꯥꯞꯆꯤꯜꯂꯕꯗꯤ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯈꯨꯖꯤꯟ ꯈꯨꯅꯥꯡ ꯊꯣꯛꯇꯅ ꯖꯦꯜꯗꯒ ꯂꯩꯈ꯭ꯔꯕꯗꯤ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯇꯅꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯅꯥꯅ ꯁꯦꯟꯅꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯍꯜ ꯑꯗꯨꯅ ꯂꯥꯎꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯗ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯅꯣꯡꯗꯝ ꯇꯨꯃꯤꯟꯅ ꯂꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯅꯣꯡꯗꯝꯕꯨ ꯌꯨꯝ ꯑꯁꯤꯗ ꯊꯅꯝꯕ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯁꯤꯕꯨ ꯌꯣꯟꯊꯣꯛꯂꯝꯕ ꯌꯨꯝꯕꯨ ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯕꯨ ꯌꯣꯟꯅꯕꯒꯤ ꯁꯤꯜꯂꯝꯕ ꯃꯃꯥꯟꯅꯕ ꯅꯣꯡꯗꯝꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜ ꯃꯄꯥꯟꯗ ꯇꯥꯔꯗꯨꯅ ꯏꯕꯨꯡꯉꯣ ꯅꯣꯡꯗꯝ ꯅꯪ ꯑꯃꯨꯛꯀ ꯊꯣꯛꯂꯛꯎꯅꯦꯍꯦ ꯑꯩꯗꯣ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯊꯟ ꯂꯥꯛꯄꯗꯣ ꯆꯪꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯁꯤꯁꯨ ꯄꯨꯔꯛꯂꯤꯕꯁꯤꯅꯤ ꯑꯃꯨꯛꯇ ꯍꯧꯒꯠꯂꯛꯎꯅꯦꯍꯦ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯅꯣꯡꯗꯝꯅ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯂꯥꯛꯂꯕ ꯃꯥꯜꯂꯤꯅꯦ ꯍꯩ ꯑꯩ ꯑꯝꯇ ꯍꯧꯒꯠꯂꯨꯈꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯗꯝ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯒꯣꯜ ꯑꯁꯤꯕꯨ ꯌꯣꯜꯂꯝꯂꯤꯕ ꯃꯤꯁꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯣ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯅꯣꯡꯗꯝꯅ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯅ ꯌꯥꯔꯅꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯑꯗꯨꯝ ꯁꯥꯟꯅꯔꯁꯤ ꯅꯠꯇꯦ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨ ꯑꯣꯏꯔꯝꯕ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯍꯧꯖꯤꯛꯇꯁꯨ ꯑꯃꯥꯏꯕ ꯎꯔꯦꯜꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯇꯝꯂꯤ ꯑꯁꯨꯝꯅ ꯃꯄꯥꯟꯗ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯄꯤꯌꯥꯏꯅꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯇꯅꯨꯕꯨ ꯃꯍꯥꯛꯅ ꯇꯞꯅ ꯄꯥꯎꯈꯠꯂꯤ ꯍꯥꯏꯕꯗꯤ ꯃꯇꯣꯝꯇ ꯊꯅꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯄꯥꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯇꯣꯝꯇ ꯉꯔꯪ ꯋꯥꯔꯤ ꯁꯥꯔꯒ ꯀꯗꯥꯏꯗꯅꯣ ꯑꯃꯗ ꯌꯦꯡꯂꯒ ꯃꯈꯨꯠꯑꯣ ꯃꯁꯥꯋꯣ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯎꯔꯦꯟꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣꯝꯗ ꯊꯤꯟꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯒꯤ ꯅꯣꯡꯗꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯅꯕ ꯇꯧꯔꯛꯄꯗ ꯅꯣꯡꯗꯝꯅ ꯍꯩ ꯉꯥꯏꯈꯣꯅꯦꯍꯦ ꯏꯃꯥꯟꯅꯕꯁꯨ ꯌꯥꯎꯔꯤ ꯅꯪꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯅꯃꯥꯟꯅꯕꯅꯣ ꯑꯩꯅ ꯎꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯗꯝꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯂꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯅꯣꯟꯊꯗꯨꯅ ꯃꯀ꯭ꯔꯥꯡꯂꯣꯝꯗꯒꯤ ꯅꯣꯟꯊꯔꯒ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤꯡ ꯑꯗꯣ ꯃꯊꯛ ꯃꯈꯥ ꯑꯣꯟꯅꯔꯒ ꯃꯀꯣꯛꯅ ꯂꯩꯃꯥꯏꯗ ꯃꯈꯣꯡꯅ ꯅꯣꯡꯊꯛꯇ ꯌꯨꯡꯈꯠꯇꯨꯅ ꯄꯥꯏꯔꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯅꯣꯡꯗꯝ ꯍꯦꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯄꯤꯌꯥꯏꯅꯨꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯏꯃꯨꯡ ꯂꯣꯝꯗ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯅ ꯍꯦꯛ ꯂꯣꯟꯁꯤꯟꯈꯤꯕꯒ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯣ ꯈꯪꯍꯥꯡ ꯍꯥꯡꯊꯣꯔꯛꯈꯤ ꯊꯣꯡ ꯑꯗꯨꯅ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯒ ꯃꯄꯥꯟꯗ ꯑꯉꯧꯕ ꯂꯩꯆꯤꯟꯅ ꯄꯨꯡꯉꯧ ꯊꯥꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯣ ꯏꯂꯪ ꯂꯪꯕ ꯄꯣꯠ ꯑꯃꯅ ꯄꯨꯡꯉꯥꯟ ꯉꯥꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜꯒꯨꯝꯅ ꯃꯤꯌꯦꯡꯅ ꯉꯥꯟꯊꯣꯔꯛꯄ ꯃꯉꯥꯜ ꯑꯗꯨꯅ ꯅꯣꯡꯗꯝ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯇꯅꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛ ꯈꯔꯇ ꯃꯈꯩꯗꯨꯁꯨ ꯉꯥꯜꯂꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯃꯃꯤ ꯃꯌꯥꯝ ꯑꯃ ꯒ꯭ꯔꯨꯡ ꯆꯦꯟꯁꯤꯜꯂꯛꯏ ꯅꯣꯡꯗꯝ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯅꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯀꯤꯕꯗꯣ ꯈꯥꯡꯂꯤ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯃꯨꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯅꯛꯅꯔꯤ ꯑꯗꯨꯒ ꯈꯪꯍꯧꯗꯦ ꯇꯅꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤ ꯇꯅꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ ꯅꯣꯡꯗꯝ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯇꯅꯨꯕꯨ ꯌꯥꯜꯂꯤ ꯑꯗꯨꯒ ꯑꯃꯨꯕ ꯃꯃꯤ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯀꯥꯎꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥꯎꯔꯤꯕꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗꯦ ꯂꯩꯃꯥꯏꯗ ꯇꯥꯕ ꯃꯃꯤꯅꯤ ꯃꯈꯣꯡꯇꯃꯛ ꯅꯥꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯗꯝ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯥꯡꯖꯧ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯊꯥꯡꯖꯧ ꯑꯗꯨ ꯃꯍꯥꯛꯅ ꯈꯣꯡꯂꯩ ꯊꯨꯅ ꯄꯥꯏꯈꯠꯂꯒ ꯃꯃꯤ ꯑꯗꯨꯗ ꯄꯪꯌꯥꯟꯗ ꯌꯥꯜꯂꯤ ꯃꯃꯤ ꯑꯗꯨꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯅꯣꯡꯗꯝꯅ ꯀꯔꯤꯒꯤ ꯆꯦꯜꯂꯤꯕꯅꯣ ꯂꯥꯏꯅꯕꯨ ꯆꯦꯟꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯥꯏ ꯍꯥꯏꯗꯨꯅ ꯌꯥꯜꯂꯛꯄꯗ ꯃꯃꯤ ꯑꯗꯣ ꯄꯤꯌꯥꯏꯅꯨꯒꯤ ꯃꯉꯛꯁꯝꯗ ꯑꯃꯨꯛ ꯇꯥꯈꯤ ꯃꯨꯁꯤꯟ ꯃꯨꯕ ꯂꯥꯏꯃꯨ ꯑꯃꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯁꯥ ꯃꯃꯥꯏ ꯑꯃꯗꯤ ꯃꯈꯣꯡ ꯃꯈꯨꯠꯇ ꯇꯥꯈꯤꯕ ꯑꯗꯨꯗ ꯅꯣꯡꯗꯝ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯃꯤ ꯑꯗꯨꯗꯕꯨ ꯌꯥꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯊꯔꯛꯄꯗ ꯇꯅꯨꯅ ꯀꯔꯤꯅꯣ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯂꯧꯔꯛꯄꯗ ꯅꯣꯡꯗꯝ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯄꯒꯨꯝ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯣ ꯈꯪꯊꯥ ꯊꯥꯗꯣꯛꯈꯤ ꯊꯥꯡ ꯑꯗꯣ ꯂꯩꯃꯥꯏꯗ ꯀ꯭ꯔꯣꯛ ꯂꯥꯎꯅ ꯇꯥꯈꯤꯕ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯗꯨꯅ ꯇꯅꯨꯕꯨ ꯀꯟꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯅꯣꯡꯗꯝꯗ ꯌꯦꯡꯉꯤ ꯅꯣꯡꯗꯝꯅ ꯑꯗꯨꯝꯅ ꯂꯦꯞꯂꯒ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯉꯥꯎꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯐꯛꯂꯥꯡꯂꯣꯝꯗ ꯂꯦꯞꯈꯠꯂꯛꯂꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯣ ꯃꯀꯣꯛ ꯑꯗꯣ ꯏꯇꯨꯝ ꯇꯨꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯏꯁꯥꯡ ꯁꯥꯡꯂꯒ ꯋꯥꯡꯂꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯛꯇꯝ ꯑꯃꯅꯤ ꯑꯗꯨꯗ ꯑꯃꯈꯛꯇꯪ ꯑꯣꯏꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯅꯤ ꯑꯍꯨꯝ ꯁꯨꯖꯜꯂꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯅꯣꯡꯗꯝ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯝꯂꯔꯣꯏ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯝꯂꯒ
ꯍꯧꯖꯤꯛꯃꯛ ꯆꯦꯟꯊꯣꯛꯈꯤꯕꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯅ ꯄꯤꯌꯥꯏꯅꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯦꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯇꯅꯨꯕꯨ ꯅꯣꯡꯗꯝꯅ ꯄꯥꯎꯈꯠꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯆꯦꯟꯊꯣꯛꯈꯤꯅꯕ ꯇꯧꯕꯗ ꯊꯣꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯂꯣꯟꯁꯤꯟꯈꯤ ꯑꯁꯨꯝꯅ ꯍꯦꯛ ꯂꯣꯟꯁꯤꯟꯈꯤꯕꯒ ꯏꯃꯨꯡ ꯑꯗꯣ ꯊꯥꯁꯤꯒꯤ ꯑꯍꯤꯡꯒꯨꯝꯅ ꯃꯝꯈ꯭ꯔꯤ ꯑꯃꯒ ꯃꯁꯛ ꯎꯅꯈꯤꯗ꯭ꯔꯤ ꯅꯣꯡꯗꯝ ꯄꯤꯌꯥꯏꯅꯨꯒꯤ ꯈꯨꯗꯥꯡ ꯑꯗꯣ ꯀꯟꯅ ꯄꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯆꯅꯞ ꯂꯥꯎꯈꯠꯂꯛꯂꯤ ꯃꯗꯨꯗ ꯅꯣꯡꯗꯝꯅ ꯄꯤꯌꯥꯏꯅꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯆꯦꯡꯂꯛꯄꯗ ꯄꯤꯌꯥꯏꯅꯨꯗꯤ ꯃꯉꯛꯁꯝ ꯑꯗꯣ ꯌꯥꯎꯔꯝꯗ꯭ꯔꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯄꯤꯌꯥꯏꯅꯨꯒꯤ ꯃꯁꯥ ꯑꯗꯨ ꯃꯥꯔꯨꯕꯗ ꯅꯣꯡꯗꯝꯗꯤ ꯃꯥꯅ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯣ ꯈꯪꯊꯥ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯄꯤꯌꯥꯏꯅꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯇꯅꯨꯁꯨ ꯀꯞꯈꯠꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯗꯝꯅ ꯃꯩꯈꯦꯠ ꯆꯨꯈꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯜ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯁꯨꯝꯅ ꯊꯤꯔꯨꯕꯗ ꯀꯔꯤꯅꯣ ꯑꯃꯗ ꯊꯦꯡꯂꯨꯕꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯗꯣ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯀꯣꯛꯅꯤ ꯃꯁꯝꯁꯨ ꯁꯥꯡꯉꯤ ꯅꯨꯄꯤꯒꯤ ꯃꯀꯣꯛꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤ ꯅꯣꯡꯗꯝ ꯄꯤꯌꯥꯏꯅꯨꯒꯤ ꯃꯉꯛꯇꯤ ꯁꯤꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯑꯗꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯄ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡꯁꯤꯡꯗ ꯌꯨꯝ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯈꯣꯡꯄꯥꯛꯅ ꯀꯟꯅ ꯀꯥꯎꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯐꯛꯂꯥꯡ ꯈꯔꯗꯤ ꯀꯤꯟꯊꯕ ꯍꯧꯔꯛꯂꯤ ꯃꯗꯨ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯉꯥꯛꯂꯤꯕ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯎ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯀꯥꯎꯕ ꯍꯦꯟꯕꯗꯨꯅ ꯇꯦꯛꯇꯨꯅ ꯍꯧꯖꯤꯛ ꯆꯥꯛꯁꯪꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ ꯃꯄꯥꯟꯗꯗꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯉꯥꯜꯂꯤꯕꯅꯤ ꯄꯨꯍꯥꯡ ꯍꯥꯡꯂꯕ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗꯝ ꯑꯉꯥꯎꯕꯒꯨꯝ ꯂꯦꯞꯂꯤ ꯃꯍꯥꯛꯅ ꯄꯝꯈꯤꯕ ꯇꯅꯨꯁꯨ ꯃꯍꯥꯛꯅ ꯄꯝꯂꯝꯗ꯭ꯔꯤ ꯃꯍꯥꯛꯅ ꯇꯅꯨꯅꯤ ꯈꯟꯗꯨꯅ ꯄꯝꯂꯤꯕꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯊꯥꯗ ꯄꯝꯂꯤꯕꯗꯣ ꯃꯣꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯣꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯤꯅ ꯃꯟꯊꯔꯕ ꯃꯩꯅꯒ ꯆꯥꯛꯂꯨꯔꯕ ꯌꯥꯝꯅ ꯃꯣꯠꯁꯜꯂꯕ ꯃꯣꯟ ꯑꯃꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝ ꯀꯔꯤꯅꯣ ꯈꯪꯗꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯅꯨꯗꯣ ꯏꯃꯨꯡꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝ ꯇꯅꯨ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯁꯨꯝꯅ ꯆꯦꯟꯁꯤꯟꯕꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝ ꯎꯄ꯭ꯔꯥꯡ ꯑꯣꯞꯁꯤꯟꯗꯨꯅ ꯇꯨꯈ꯭ꯔꯤ ꯑꯗꯨꯒꯗꯤ ꯅꯣꯡꯗꯝ ꯌꯥꯝꯅ ꯁꯣꯛꯂꯃꯝꯂꯕ ꯃꯐꯝ ꯑꯃꯗ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕ ꯈꯨꯗꯤꯡꯃꯛꯇ ꯃꯩꯈꯨꯅ ꯄꯨꯝꯃꯝ ꯃꯝꯂꯤ ꯌꯦꯡꯊꯣꯛꯈꯤꯕꯗ ꯀꯔꯤꯁꯨ ꯎꯗꯦ ꯃꯍꯥꯛꯅ ꯎꯔꯤꯕ ꯍꯥꯏꯕꯕꯨ ꯇꯥꯝꯅ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯌꯨꯝ ꯃꯆꯥ ꯑꯗꯨꯕꯨꯅꯤ ꯑꯁꯨꯝ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯣ ꯇꯥꯝꯍꯧꯔꯦ ꯃꯥꯅ ꯉꯛꯂꯤꯕꯗꯤ ꯄꯤꯌꯥꯏꯅꯨꯅ ꯇꯅꯨꯕꯨ ꯄꯝꯂꯒ ꯅꯣꯡꯗꯝꯕꯨ ꯀꯧꯗꯨꯅ ꯂꯩꯍꯧꯔꯤꯕꯗꯣ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯅꯣꯡꯗꯝꯅ ꯄꯤꯌꯥꯏꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯍꯧꯔꯤ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯑꯁꯦ ꯌꯨꯝꯗꯣ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯤ ꯂꯩꯆꯤꯟꯅ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯆꯤꯡꯂꯤꯕꯗꯣ ꯆꯞ ꯂꯦꯞꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯐꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯨꯔꯤ ꯑꯗꯨꯕꯨ ꯃꯃꯤ ꯃꯌꯥꯝ ꯑꯃꯅ ꯃꯍꯥꯛꯄꯨ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯍꯥꯛꯁꯦ ꯉꯥꯎꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯂꯥꯛꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯊꯣꯛꯂꯛꯂꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯛꯈꯤ ꯑꯗꯨꯝꯅ ꯊꯥꯔꯛꯄꯗꯨꯗ ꯅꯣꯡꯗꯝ ꯎꯞꯁꯟꯗꯨꯅ ꯇꯥꯏ ꯃꯍꯥꯛꯅ ꯅꯣꯡꯈꯠꯂꯛꯄꯗꯗꯤ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯇꯅꯨꯗꯣ ꯋꯣꯛ ꯈꯣꯡꯅ ꯀꯞꯂꯒ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯅꯪꯉꯛꯇꯨ ꯀꯛꯈ꯭ꯔꯕꯗꯥꯏꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯌꯥꯏꯅꯨꯅ ꯅꯪ ꯅꯇꯣꯝꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯩ ꯑꯃꯗꯤ ꯇꯅꯨ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯪꯊꯣꯛꯂꯝꯂꯒ ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯤ ꯅꯣꯡꯗꯝ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯛꯇꯪ ꯎꯕꯅꯤ ꯍꯥꯏꯕꯁꯤ ꯅꯣꯡꯗꯝꯅ ꯉꯥꯎꯅ ꯐꯩꯅ ꯑꯗꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤꯕꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯇꯅꯨꯕꯨ ꯄꯥꯡꯈꯠꯂꯒ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯅꯣꯡꯗꯝꯗꯣ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗꯒꯤ ꯄꯤꯌꯥꯏꯅꯨꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤꯕꯅꯤ ꯑꯗꯨꯗꯨꯒ ꯅꯣꯡꯗꯝꯕꯨ ꯌꯨꯝꯂꯣꯝꯗ ꯄꯤꯌꯥꯏꯅꯨꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯉꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯣꯡꯗꯝꯒꯤ ꯃꯃꯤꯠꯇꯅ ꯃꯍꯥꯛꯄꯨ ꯌꯨꯝꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯀꯞꯂꯒ ꯃꯁꯥ ꯑꯗꯨ ꯋꯥꯃꯟꯈꯤꯕꯅ ꯐꯝꯊꯔꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯌꯨꯝꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯇꯅꯨꯁꯨ ꯀꯟꯅ ꯀꯞꯂꯤ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯝꯅ ꯀꯞꯅ ꯂꯥꯎꯅꯕ ꯑꯃꯗꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯕ ꯑꯗꯨꯗ ꯑꯔꯥꯞꯄꯗ ꯂꯩꯕ ꯌꯨꯝꯁꯤꯡꯁꯨ ꯃꯄꯥꯜ ꯊꯣꯛꯂꯛꯄꯗ ꯇꯥꯕꯅꯔ ꯀꯔꯤꯅꯣ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯍꯧꯅꯔꯒ ꯂꯥꯛꯂꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯌꯨꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯊꯣꯛꯄꯗꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯑꯁꯨꯝꯅ ꯂꯥꯛꯇꯨꯅ ꯀꯟꯕꯤꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯃꯛ
ꯅꯣꯡꯗꯝ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯇꯅꯨ ꯃꯈꯣꯏ ꯑꯍꯨꯝꯗ ꯊꯣꯛꯅꯔꯤ ꯃꯌꯥꯝꯅ ꯑꯃꯨꯛ ꯍꯧꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯁꯤꯁꯨ ꯍꯧꯅꯔꯒ ꯂꯥꯛꯂꯤꯕꯅꯤ ꯅꯣꯡꯗꯝ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯇꯅꯨ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯨꯝꯒꯤ ꯀꯥꯆꯜ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯃꯈꯣꯏ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯄꯣꯜꯂꯛꯄ ꯃꯩꯉꯥꯜ ꯑꯗꯨꯅ ꯃꯐꯝ ꯑꯗꯣ ꯐꯅ ꯌꯥꯝꯅ ꯉꯥꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯍꯧꯅꯔꯒ ꯎꯔꯦꯜ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯈꯔ ꯑꯃꯅꯗꯤ ꯃꯍꯥꯛꯇꯤ ꯃꯃꯥꯡꯊꯛꯇꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯂꯥꯛꯇꯨꯅ ꯇꯞ ꯇꯥꯅ ꯐꯨꯔꯒ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯊꯅꯝꯂꯕꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯍꯪꯒꯥꯝꯃꯟꯕ ꯊꯣꯛꯂꯛꯄꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯤꯅꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯨꯝꯕ ꯇꯧꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯐꯨꯕꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯤꯔꯒ ꯂꯩꯔꯝꯕꯗꯒꯤ ꯀꯤꯅꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯈꯔꯗꯤ ꯈꯃꯨꯛ ꯇꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗꯝ ꯄꯤꯌꯥꯏꯅꯨ ꯇꯅꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯎꯔꯦꯜ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯒ ꯑꯩꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯅꯈꯣꯏꯕꯨ ꯄꯨꯁꯤꯟꯗꯨꯅ ꯂꯥꯛꯅꯕꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ ꯅꯣꯡꯗꯝꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯅꯣꯡꯗꯝ ꯇꯥꯏ ꯎꯔꯦꯜꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯍꯧꯅ ꯍꯧꯅ ꯅꯣꯛꯍꯧꯔꯤꯕꯗꯨ ꯅꯣꯡꯗꯝꯅ ꯃꯊꯃꯣꯏꯗ ꯁꯤꯡꯈꯤ ꯅꯪ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯗꯝ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯃꯤ ꯑꯃꯒꯤ ꯏꯃꯨꯡꯗ ꯂꯩꯈꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯎꯅꯈꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯈꯔ ꯄꯤꯌꯥꯏꯅꯨꯒꯤ ꯃꯄꯥꯝꯗ ꯑꯣꯏꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯗꯝ ꯄꯤꯌꯥꯏꯅꯨꯒꯤ ꯃꯄꯥꯝꯗ ꯂꯩꯈꯤ ꯑꯗꯨꯒ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯣ ꯁꯔꯀꯥꯔꯒꯤ ꯂꯝꯗ ꯌꯣꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯀꯝꯃꯤꯇꯤ ꯍꯣꯜ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯇꯥꯟꯅꯕꯗꯣ ꯍꯧꯈꯤ ꯃꯔꯛ ꯈꯔ ꯑꯗꯨꯗ ꯅꯣꯡꯗꯝ ꯌꯥꯝꯅ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯅꯤꯡꯈꯤ ꯑꯩ ꯁꯤꯈ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯁꯣꯏꯗꯅ ꯍꯥꯠꯍꯟꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈ꯭ꯔꯦ ꯅꯣꯡꯗꯝ ꯃꯍꯧꯁꯥꯅ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛꯇ ꯅꯤꯡꯍꯟꯅꯗꯕ ꯅꯨꯄꯥꯅꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯗꯝꯅ ꯐꯩ ꯈꯪꯒ꯭ꯔꯦ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯈꯔꯗ ꯋꯥ ꯇꯥꯟꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤ ꯑꯗꯨꯒ ꯅꯣꯡꯗꯝꯅ ꯊꯕꯛ ꯑꯗꯨꯒꯤ ꯃꯃꯜꯅ ꯍꯌꯦꯡ ꯑꯩꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯜꯂꯕ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯅꯣꯏꯒꯤ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯈꯤꯕꯅ ꯍꯦꯜꯂꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯅꯣꯡꯗꯝ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯄꯋꯥꯔ ꯄꯥꯏꯔꯝꯂꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯖꯦꯜꯗ ꯄꯨꯈꯤꯕꯒꯤ ꯂꯝꯕꯤꯗ ꯅꯣꯡꯗꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯂꯧꯊꯣꯛꯄꯤꯍꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯗꯣ ꯖꯦꯜ ꯌꯧꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯄꯨꯝꯅꯃꯛ ꯀꯥꯏꯒꯗꯧꯔꯤꯕꯅꯤ ꯅꯣꯡꯗꯝꯅ ꯑꯗꯨꯝꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯐꯥꯈꯤꯕꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯧꯊꯨꯅꯔꯒ ꯃꯈꯣꯏꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯡ ꯊꯥꯛꯂꯝꯕꯗꯒꯤ ꯅꯣꯡꯗꯝꯅ ꯀꯟꯕꯤꯈꯤꯕꯅꯤ ꯃꯗꯨꯒꯨꯝꯂꯕ ꯃꯌꯥꯝ ꯅꯣꯡꯗꯝꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯃꯈꯣꯏꯗ ꯅꯠꯇꯦ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯈꯤꯕꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯕꯛ ꯍꯥꯞꯄꯗꯁꯨ ꯃꯍꯥꯛꯅ ꯁꯦꯜ ꯆꯥꯎꯅ ꯆꯥꯎꯅ ꯄꯥꯡꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯗ ꯃꯍꯩ ꯂꯥꯛꯇꯕꯒꯨꯝ ꯇꯧꯔꯤ ꯅꯣꯡꯗꯝꯅ ꯍꯥꯏꯖꯔꯨꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯊꯪ ꯃꯊꯪ ꯂꯣꯏꯅꯃꯛ ꯋꯥ ꯇꯥꯕꯤꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯣꯡꯗꯝꯅ ꯅꯦꯛꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯎꯔꯦꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯁꯨꯝ ꯎꯔꯦꯜꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯄꯗ ꯎꯔꯦꯜꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯀꯔꯤꯅꯣ ꯏꯇꯧ ꯇꯧꯏ ꯅꯝꯊꯤꯕ ꯃꯅꯝ ꯀꯌꯥ ꯑꯃꯁꯨ ꯅꯝꯂꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯨꯁꯤꯟ ꯃꯨꯕ ꯃꯩꯈꯨ ꯀꯌꯥ ꯑꯃ ꯂꯩꯆꯤꯜꯒꯨꯝ ꯀꯔꯤꯒꯨꯝ ꯂꯩꯔꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯕꯨꯠ ꯁꯥꯟꯅꯕ ꯃꯥꯏꯕꯁꯤ ꯉꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯗꯤ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯂꯛꯄꯦꯅ ꯍꯥꯠꯀꯗꯕꯅꯤ ꯅꯣꯡꯗꯝꯅ ꯍꯥꯏꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯑꯉꯛꯄ ꯐꯪꯅ ꯂꯥꯛꯅꯧ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯤꯟꯅꯈꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯂꯥꯛꯅꯕ ꯍꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯖꯒꯥ ꯑꯃꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛ ꯍꯧꯖꯤꯛ ꯎꯔꯦꯜꯗꯣ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯒꯣꯡꯗꯒꯤ ꯄꯥꯛꯊꯔꯒ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯉꯛꯄ ꯑꯃ ꯎꯈꯤ ꯎꯔꯦꯜ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯖꯥꯏꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯨꯁꯤꯟ ꯃꯨꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯃꯤꯠ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯈꯔꯒ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯏ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯕꯅꯤ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯇꯤꯡꯀꯤ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯡꯅꯨꯁꯦ ꯑꯩ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯅ ꯁꯛꯇꯤ ꯂꯩꯔꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯕꯣꯝꯃꯛꯇꯤ ꯅꯠꯇꯕ ꯕꯣꯝꯕ꯭ꯂꯥ ꯑꯆꯧꯕ ꯑꯃ ꯃꯩ ꯆꯨꯗꯨꯅ ꯂꯪꯁꯤꯟꯈꯤ ꯑꯗꯨꯝꯅ ꯕꯣꯝꯕ꯭ꯂꯥ ꯑꯗꯨꯅ ꯄꯣꯈꯥꯏꯔꯛꯄ ꯑꯗꯨꯗ ꯎꯔꯦꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ
ꯃꯁꯤꯗꯒꯤꯗꯤ ꯎꯔꯦꯜꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯎꯔꯦꯜꯅ ꯂꯥꯎꯔꯤꯕꯗꯣ ꯀꯅꯥꯁꯨ ꯇꯥꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯎꯔꯦꯜꯒꯤ ꯃꯁꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯍꯤ ꯑꯃ ꯃꯈꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯊꯨꯒꯥꯏꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯆꯥꯎꯔꯕ ꯅꯨꯡꯊꯪ ꯑꯃꯅ ꯑꯃꯨꯛꯇꯪ ꯊꯣꯝꯕꯗ ꯃꯟꯊꯔꯕ ꯇꯦꯛꯀꯗꯕꯒꯤ ꯉꯥꯏꯔꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯐꯛꯀꯥꯏꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯎꯔꯦꯜꯗ ꯌꯥꯝꯂꯕ ꯃꯍꯤ ꯈꯔ ꯀꯥꯞꯁꯤꯜꯂꯛꯈꯤ ꯃꯍꯤ ꯑꯗꯣ ꯌꯥꯝꯅ ꯁꯥꯕ ꯏꯁꯥꯗꯕꯨ ꯇꯩꯈ꯭ꯔꯕꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯁꯥꯕ ꯃꯣꯔꯣꯛꯀꯤ ꯄꯋꯥꯔ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯃꯍꯤ ꯑꯃꯅꯤ ꯃꯁꯤꯗꯒꯤꯗꯤ ꯎꯔꯦꯜ ꯃꯁꯥꯗꯣ ꯁꯤꯡꯂꯥꯏ ꯍꯧꯔꯛꯇꯨꯅ ꯁꯥꯒꯠꯂꯛꯇꯨꯅ ꯃꯍꯥꯛ ꯊꯔꯣ ꯎꯣꯜꯂꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯀꯅꯥꯏ ꯃꯆꯥꯁꯤꯡꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯤꯕꯗꯣ ꯌꯦꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯤꯡꯗꯣ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯊꯣꯡ ꯑꯗꯨꯁꯨ ꯐꯛꯀꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯍꯩ ꯑꯍꯜ ꯅꯪꯅ ꯃꯤꯑꯣꯏꯁꯤꯡꯒ ꯂꯥꯛꯅꯈꯤꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯁꯥꯗ ꯑꯃꯨꯛ ꯊꯣꯛꯂꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯥꯡꯒꯣꯏ ꯑꯣꯜꯂꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯅꯪꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩꯅ ꯑꯣꯟꯅ ꯊꯣꯏꯅ ꯁꯤꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯑꯦꯁꯤꯠ ꯍꯩꯖꯤꯜꯂꯛꯈꯤ ꯑꯁꯨꯝꯅ ꯑꯦꯁꯤꯠ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯪꯒꯟ ꯑꯃꯗꯤ ꯊꯕꯥꯛꯅꯆꯤꯡꯕꯗ ꯁꯣꯛꯄꯗꯒꯤ ꯑꯍꯜ ꯑꯗꯣ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯆꯣꯡꯗꯨꯅ ꯈꯥꯡꯂꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯤꯄꯥ ꯑꯃꯅ ꯚꯤꯗꯤꯑꯣ ꯅꯝꯁꯤꯜꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯎꯔꯦꯜ ꯈꯪꯂꯤ ꯃꯍꯥꯛ ꯉꯁꯤꯗꯤ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯅꯪꯁꯤ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯍꯥꯠꯈ꯭ꯔꯦꯅ ꯍꯥꯏ ꯑꯗꯨꯒ ꯅꯪ ꯀꯃꯥꯏꯅ ꯍꯤꯡꯒꯦ ꯀꯃꯥꯏꯅ ꯍꯤꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯨꯝꯍꯤꯒꯤ ꯁꯔꯨꯛ ꯌꯥꯝꯅ ꯌꯥꯎꯔꯕ ꯏꯁꯤꯡ ꯈꯔ ꯑꯃꯨꯛ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯖꯤꯜꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯎꯔꯦꯜ ꯊꯨꯞꯄ ꯍꯦꯟꯃꯟꯕꯗꯒꯤ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ ꯃꯁꯤꯗꯒꯤꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯗꯨꯅꯤ ꯂꯥꯎ ꯀꯟꯅ ꯀꯟꯅ ꯂꯥꯎ ꯅꯪꯒꯤꯅ ꯃꯌꯥꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯑꯩꯈꯣꯏꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯛꯅꯕ ꯑꯗꯨꯒ ꯅꯪꯅ ꯊꯣꯛꯂꯤꯕꯁꯤꯅ ꯇꯁꯦꯡꯅ ꯍꯥꯏꯌꯨ ꯃꯃꯥꯡ ꯊꯛꯇ ꯅꯍꯥꯛꯅ ꯃꯤ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯎꯔꯦꯜꯅ ꯃꯤ ꯍꯥꯠꯄ ꯂꯥꯏꯔꯤ ꯅꯈꯣꯏꯁꯨ ꯑꯩꯅ ꯂꯦꯝꯃ ꯊꯥꯔꯣꯏ ꯍꯥꯏꯔꯛꯂꯤ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯧꯅ ꯅꯣꯛꯂꯒ ꯁꯤꯔꯁꯨ ꯌꯥꯔꯦ ꯈꯜꯂꯒ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯕꯨ ꯂꯦꯝꯃ ꯊꯥꯔꯣꯏ ꯀꯥꯏꯗꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯔꯒ ꯃꯈꯣꯡ ꯑꯗꯣ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯊꯧꯔꯤ ꯑꯃꯅ ꯀꯤꯈꯠꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯐꯩꯔꯦꯟ ꯑꯃꯗ ꯌꯥꯟꯈꯠꯇꯨꯅ ꯊꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯦꯜ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯑꯃꯠꯇ ꯈꯪꯗꯦ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯂꯝꯂꯕꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯍꯥꯛꯅ ꯂꯥꯛꯁꯜꯂꯒ ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯪꯉꯥꯎꯅꯍꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯕꯒ ꯑꯍꯜꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯒ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯐꯤꯃꯨ ꯁꯦꯠꯂꯤ ꯃꯃꯤꯠꯇꯣ ꯑꯗꯨ ꯈꯛꯇꯪꯒꯤ ꯐꯥꯠꯂꯤꯕ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯈꯨꯝꯖꯤꯜꯂꯤꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯎꯔꯦꯜ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯅꯕ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯁꯣꯜꯂꯛꯄꯒ ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯅ ꯄꯥꯏꯈꯤꯕ ꯅꯨꯡꯊꯪ ꯑꯗꯨꯅ ꯎꯔꯦꯜꯒꯤ ꯊꯕꯥꯛ ꯑꯗꯨꯗ ꯊꯥꯕꯗ ꯎꯔꯦꯜ ꯃꯌꯥꯗꯒꯤ ꯏꯈꯦꯡ ꯍꯥꯏꯊꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ ꯂꯩꯋꯥ ꯁꯣꯟꯕ ꯉꯝꯈꯤꯗ꯭ꯔꯤ ꯁꯣꯔ ꯐꯨꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯃꯅ ꯁꯦ ꯅꯪꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯅꯥ ꯑꯣꯏꯅ ꯃꯁꯤꯃꯅꯦ ꯅꯪꯉꯛꯀꯝꯗ ꯌꯥꯟꯁꯤꯟꯕꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯅꯗꯨꯅ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯎꯔꯦꯜꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯄꯤꯟ ꯁꯠꯀꯗꯕꯒꯤ ꯉꯥꯏꯔꯕ ꯍꯦꯟ ꯒ꯭ꯔꯦꯅꯦꯠ ꯑꯃ ꯌꯥꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯏꯪꯒꯤꯠ ꯇꯧꯅꯗꯨꯅ ꯅꯈꯣꯏ ꯆꯠꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯛꯂꯤ ꯑꯗꯨꯗꯨꯒ ꯄꯤꯟ ꯑꯗꯨ ꯍꯦꯛ ꯁꯠꯈꯤꯕꯒ ꯃꯈꯣꯏ ꯀꯥ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯟ ꯒ꯭ꯔꯦꯅꯦꯠ ꯑꯗꯣ ꯄꯣꯛꯈꯥꯏꯔꯛꯄꯗ ꯎꯔꯩ ꯃꯍꯥꯛ ꯃꯀꯣꯛ ꯑꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯄꯦꯇ꯭ꯔꯣꯟꯁꯤꯡ ꯑꯗꯣ ꯍꯩꯖꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯩ ꯊꯥꯗꯣꯛꯈꯤ ꯍꯥꯏꯕꯗꯤ ꯌꯥꯡꯀꯣꯛ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯃꯤꯇꯝꯁꯤꯡ ꯑꯗꯨꯒ ꯂꯥꯏ ꯐꯗꯤꯕꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯃꯩ ꯊꯥꯗꯣꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯅ ꯄꯔꯂꯣꯏꯒꯤ ꯃꯇꯧꯒꯨꯝ ꯃꯩ ꯆꯥꯛꯂꯛꯄꯗꯨꯗ ꯃꯤꯑꯣꯏ ꯈꯔꯗꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ ꯑꯃꯥꯏꯕ ꯎꯔꯦꯜꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯨꯝꯍꯩ ꯑꯃꯒꯨꯝ ꯌꯦꯡꯅꯔꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕꯗꯤ ꯀꯤꯅꯔꯛꯇꯨꯅ ꯊꯣꯡꯒꯥꯟꯗꯒꯤ ꯌꯦꯡꯅꯔꯤ ꯊꯣꯡꯒꯥꯟꯗꯒꯤ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯁꯤꯜꯂꯤ ꯃꯈꯣꯏꯁꯨ ꯂꯦꯞꯂꯒ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯖꯩꯒ ꯇꯧꯕꯗ ꯂꯥꯏ ꯁꯥꯟꯅꯕꯗ ꯁꯣꯏꯕꯗꯒꯤ ꯆꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯤ ꯑꯗꯨꯅ ꯀꯅꯥꯗꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯈꯤꯗ꯭ꯔꯤ ꯃꯅꯤꯡ ꯇꯝꯅ ꯇꯨꯝꯅꯕ ꯆꯥꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯈꯤ ꯑꯗꯨꯕꯨ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯕ ꯄꯣꯠ ꯆꯩ ꯅꯠꯇꯅ ꯀꯔꯤꯁꯨ ꯐꯪꯈꯤꯗ꯭ꯔꯤ ꯃꯐꯝ ꯑꯗꯣ ꯊꯜꯂꯝꯂꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯎꯔꯦꯜ ꯑꯗꯨꯃꯛ ꯁꯤꯈꯤ
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯚꯤꯗꯤꯑꯣ ꯑꯗꯣ ꯅꯣꯡꯗꯝꯗ ꯌꯦꯡꯈꯠꯄꯗ ꯅꯣꯡꯗꯝ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇꯁꯨ ꯇꯧꯔꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯃꯩ ꯆꯥꯛꯇꯨꯅ ꯁꯤꯈꯤꯕ ꯎꯔꯦꯜꯒꯤ ꯌꯨꯝꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯆꯪꯕ ꯉꯝꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯍꯧꯈꯤ ꯅꯣꯡꯗꯝ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯇꯅꯨ ꯃꯈꯣꯏꯁꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯝ ꯂꯩꯗꯨꯅ ꯃꯈꯣꯏꯁꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯔꯥꯟꯕꯤꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ